Lengsin biro Santos Electronics Singjamai Leksang Them Lekai. Yunggi home appliance sing the natana. Luhong with the sang the Viatraba, Yumamagi, Makup Mata sing the natana. Washing machine, freeze, Tibina singba, electronic items sing, wholesale rate the Pan Magaloinana. Atomadong Yumda, home delivery Kudong House Pijeri. Santos Electronics Singjamai Leksang Them Lekaida. Adom gi yumda changraba yadraba potlam sing. Amadi angangi sanapot makhas una panghanjari. Adom na kariguma mobile ma mathau taraba. Mobile ma anobo leibigen khanbiraba. Adoiba tarabadi Santos Electronics Singjamai Leksang Them Lekai. Miyamgi damukta thong launa hangdon leiri. Makhal khudimaki mobile khudimak phangbigani. Ado su kariguma adomna loan oine EMI da thibiraga lobigi harbasu loan gi khudong sabasu pijari. Santos Electronics Singjamai Leksang Them Lekai. Krumzeri SKTV and Group Punabuttaramukcheri Raj Nongthombam. Welcome to yet another edition of Beyond Headlines. Lamdam Sida Toliba Todo Watuk Sing, Amadi Lamdam Sigima Panda Toliba Todo Watuk Sina, Lamdam Sigimiam Gipunsida, affect of Batarga, the Haribat Todo Watuk Sing and Dugimatanga, Nintina, Kangmo Matokta, Nintina, Kanaba Gedamakta, we need to go beyond headlines. And we also need people who can tell stories beyond headlines. Adonangasigi edition Sida, beyond headlines, Angelaga Manipuri, Huzikla, Hololiba, Anoba situation, Sigimatang Sida. Tongan wafam sing thamin bi damak taleng sin lebi senior journalist we uja Hemantakumar Ningomba. Welcome to Beyond Headlines once again. Hi. Ado uja mamang do nagi di election ki mamang da haftar yam ngal li gi mamang da kuire yamna. Yes ado election Lok Sabha election ki mamang haftar ado Lok Sabha election da si Europe wazar me am hawi khre ado hujik se naw lai se Kugi Manipur lenga haftar Manipur lenga city paper ki tang drom duidagi president rules thamaga state ke lenga ti lejedre suspended animation da lerio ja ado hujik sing ngarang je kugi MLA Govindas Kothau jam yawrang moi taret mo governor ga unaraga akoi si lenga sem naba hona biu haina governor da takshan bagi wafam mama thengna jare haftar particularly how ki batang tara manga da kugi PPAM ki maike degi Kugi che Sujata Hui Makadegi, Kugi Tonga CS Sutrat, Napunzalaga Semba, PPAM Gimakadegi. No meterni among Langasam of Ninter, the Kanmokonjak and Habadagi, una Basalu Mali, Kamayang Buza, Suksang Labat, Tang Mapan, Pevarita Mapan Resento, Matunga Husipobusem Bangam the Labani, Aduziki, Miam pressure Lakpanina, Semakpayabu, Tokulebra Kamayang Bibia. Moina Unarisi Chapchana Karamba, Maramgi Unarino, Hybrid Kandi, Aduga, Hoina Gamen, Namasemzagena. Adugi claim to Ultimanda. Adudi Sunat Nati. Sunat Nati. Right. Sama the Sama Nati. I know some Kanbada, Sub Secretary Lotu, Haram Gadra. Regidi Dent, Mugi, Kanuki, Localia, Development Pangi, Tadopu, Haram Gadra, or Natagana, Kojiki, Waris, Havasi, Kratunus Hazalaga, Manipurang, Shilushan, Matanga, Karim Haram Gadra. Atop of Map, Walambaya, Adu Gamin, Amasham, Matanga, when I'm Haviati. Madudi, we claim Tony claim Barveli claim to Wiati. See a pigan. See a Pivakanda, Adugishina, Emilia Amana, Haitareko, we Mamzi Manunda, Lusing Bamakale, Smana Lusing Boyena, Haidunico. Ado, quite Kangi, BJPC, original party Nati, National Party, the party Alaman Luli, Labanina, Swida, Winagame, Nama Shamnabagi Warepse, Loraga, Madusana Biaba, Port Nati. Adagi. Ladiba, party president Natagana, then Amit Sahoy, Mayam Torga, advisor Tarakana Korkma Torga, advisor Galurina, subsequent to Voka, resigned to Vokta, Adaki Migalurina Plutomination, Lagasang Minato, right? Matogana, higher the money. Aduna, Nasagi PMG Wamagi one nati, Muina. Salituti Atopa proposal Makini, proposed to Mayam the Su, Muinadu, Maramgini Habasi, Mupongokte, Aduga, Wakanda some Sakapatam da in a Sahini, and Wasagi, Muina Pin the Bakara, Labor, Tabakra, Winanaba, then development or so, Amagi or so, Adugi, what I cross harbor when I'm Gadraina, a low end of my coming. Adu was a quick New Delhi, the Selaga Prime Minister, had Emily Mayama, Kutabada, Emily Kungataret Mukti, Prime Minister Union Minister, the Lizel Unarani, Aduga, Kuilingak. Sembiana bagi taksel ni have a power musuh hypeta gitu deh. Semua memang sukui rumor manufacturer una yang biar berkaitan. Aku ki kari malam kita makta aku kamai tahu dana Manipur da
president's rule ลาอิโนให้เสราสคุยอมตั้งในระบบสั่ง right ในระบบเสกอคุยกี่อเมริกาน่ะมาเนาะ Union Home Minister น่ะมานะแค่โน้ตให้ Parliament มาให้ก็ kanam to claim to rote kanam to claim to rote an claim to to betuna maram oira kanda masagi constitutional gi oiba khoi keno ma ho ba man leidore ko kai pam leidore aduna tangai phadana president rule si thambani hai ko adagi amu nongba kui de adugi matung khar tarak padana amu mana mu hai adu wangang bodani ma adu yawi kana gumbana hai tare ko khoi keno si khoi wari sana ba si nakal ani gi wari sana ba si da ing tapagi phim ma phek porpang ma ba karigum lai khoi lai khai ta ba phim ma hek la ba la ga di ahing lien dana khoi wasak lo ni piar handok kani man hai ba ko adu di mana ha ba hari ba wa du ga akun ba da hari ba wa si ga ani se contradict to self contradict to ko aduna akhoi na khangi masagi wa si mayam da hai bi ana ba parliament ki mp mayam da hai bi ana ba sem saba ama aduga thamai ba gi maram na nungdana amane ba lai nungdana amane ba aduna sina maram or kanda nungda lai ba isiel dane ba mayam na ngauna ri swai da ngauna ri se kari ngauna ga kanda ha na gi hai tare ko retire to raba ha ga resign to raba ha ga akoi gi sim minister or ba nongthomam biren bokta sim minister oina halakani hena ngaujeba mayam ba thajaba mayam am lai ri hojik se lai kai na kada ngasagi mana ada kari jadu tawge kari meeting torke home minister torke do khangda bani na ba ko mar resign toram dai da nang sim minister oen gani nang matam khara pothau khothau ama to suma phim khara ama leire khole ga na mana ada haram badugi oram ba yai ba ko aduna su oram ba yai ba ko ado sum masi ma moina haiba wafum mayam ama pahai da haibagi wani aduga reality dadi ogida wa manda ba port khasod yawe ba ko aduna akhoi das yeng matam da akhoi gi Manipur da president rule thamise sum naina bani khoi naina ni ko naina kan sida constitutional crisis sidi akhoi sida sunglai leifam thokta ba port amani mamdi assembly hai hang pham dor kan do resign to ha ga adum khange na khoi kainom le ne na natra adu numi tha hui cha dong na ti ba numi ma ta dang le tha ba da ya ba ko nang ka do governor gi kano sima PLO adu numi ni de kholo shalo khumni de lo shalo na ta ai phadana nga sagi budget ama pass to ni budget se full budget to gano natra interim budget ama putho adu ga di nang numi manga ni da session lo shalo na ha ga dum pia thamba dum ya ba pot amne ba adu bo nang di si maram du di khango yeng ase ba ko adu thawai na lehin bani adu mangna kya ra kawi mana adeli de kya chali semi se kya chat ke ba aduna thawai thammage hena thammine ba akoi na khanggadabdi aduna hojik se la kanda moina thamme kari gi maram gi thamino hai targadi ko thammi si maram se akoi na yeng de se kem nati Manipur da lan ama thoi lan hai tare akoi gi di maite ron da di lan sin roi sam re ko na bo ge yen na bo ge nu se da akoi to are Manipur ga men so yokseli toraga Manipur ga men ti harana do ma di lei hidra bane ko ma suspend to cha ma na khrabni asi kana da hai ga kanda khoi gi kano da khoi mapan gi policy sing da loi ha khrone ko article 350 ga khoi gi 355 sanare Manipur sanare na hairamni ado sanadi na khabar du na su sengdokhi di natra khabar du na su sengdokhi di mapan gi pau mayam do swai da phong ga nunga la set kai natra Honorable Sim Minister kai hai di ma jo dum hai di adagi marak marak ta khoi mayam su unaba su dum yawi pau I matang da natra unaba da su noi khang to ni ne khoi je ai kai to ya dra pot amani adum hai ko indirectly dum hai ko khoi je adu mam lei ram ni noi khoi hai ya da tong ni ne ga na dum to ni se adu mai na lei aduna sigi crisis mayam se center na su han de hongna meng yam changa ga lakpa then Manipur ga men na su yam kan na baba ne si khona ga la e hasim ja khoi khangi adu khona bu ngam da bane ba ko ngam da bani aduna maram oiraga masidi engine ani se ama thadu oge masi brake si khara fail odong tawre ana ma si nang si to adi to I maram di kaino demand na mayam kan tawi wari sa jai taraga di khoi gi chief minister gi pham je thadu holu ana ai ba yam kan na hai yes adu gi pot wari sa na ba yan na ba gi ko adu ingit ma le khoi ma pham thadu holisi adu wari sa na ba gi ronda pusala kwani ji wari sa no oji ong cookie gi demand song loi ko chief minister ma pham lok thoi do moigi demand na maram oiraga hai tare ko moigi demand do na maram oiraga lokthok pani na haira se ba yai ko lokthok pani na manung da haira si wa hana ma si ai noi na to demand do khoi fulfill to ra bani lokthok bani natra ada wari sa ra si noi apa ma do pi na ya na hai ni hai ka da
amamuk demand amamuk to selakane separate administration hire ko separate administration si kaino ha ganda adugi a thasi wakhalon si ma amaga manaroi ko amana mo haini pare manipur government gi noi separate administration de hana dum tawraga targa leirabani akhoi di sagi 371 sigi makada ADC ga tawdana ADC ga tawdana ADC da power period ni thabak lobung mai power period ni tolo mai makhtang da piba yawri school mayam hangis di si administration to an bam leiraba pot amane ko ado khara ge hena pisal lage यार लोशन रजा का सो अनु सब यारो है करे अको यूनियन टेरिटरी पी है करे को यूनियन टेरिटरी हम पी ने खले से को अदा मो स्टेट हम पी है ने को स्टेट हम पी रे दना पी का अको दिनिंग तब बले बाग मो ओइने हर कने सी मोई की कल्चर ने मसी मोई कल्चर ने मोई लेगेसी मोई इरगा जो लेरबने है तरे इरगा लेरबा पोट मने अदुना मणिपुर दा पर्सन रूल थंबसे मियाम दना अमा हाइगनी अदुगा नुंग दा सेलिबा इसेंदी मोई मनुंग दा इसेल मा सेल इसेल दु कनाना खंगे हाइ तारगदी aina badu pakom pibunga moy akoi hanagi ex minister oiriba Nongthombam Biren ma khangari maga ngai then home minister Amit Shah ga mabani ki collusion mabani ki lawthung da port amane ko aduna ma pham tarok pane pham tharu simaram je sine ko ma unfit oire na haiba nate aduna mayamna maga nangna ba misingna magi kanosi akoi lengak si amuk halakini ena mayam panari ko MLA mayam je manung da khara ama magi am sogolaga bai manak ta dum leiri se singbo khalon ama leitoi ne ko adu leitaga di ai leiroi na lowe ko aduna adu buja lenga ama state ki lenga popular government na hanjarak pase si halaknau gi damakta hojik si PR matam khara thamba mali adu suspended admission thamisina su matam khara thamaga yana bu porlaga mulenga sembagi apam badi leiba mali adu hojik si wari sana bagi por madi lei wari sana basi CSO singi wena tang manga handaki April manga sana khare anirak su basi mamangi edition da ko beyond headlines ki ozad dhanabir masama yawbiro bni mangna pongdu piram basi lalibe April ki tangkun ga manga sida anirak su bami phom pangtok pa ya bagi wafum thambi khare adubu matung dere ko amhona wari sana ro ena moina kangpo pi ora kanda kukizo gi leader sina mulaw thoki ba pe taw hum tawi adana tangkun ga manga si mi phom adum pangtok ko man bi bra adugo summa makhali mi phom am se phajana pangtok targadi yana bam pork pangam targadi ngasagi lenga mu public government sem badung am duri bra kamai thimbe akhoi ras ngasagi person rule gi matang si kitanga sathaba ma sumbrain khale okay sathaba sumbrain khale di ngasagi person rule si mana dissolve tawdi tawdi MLA suspended when tham MLA mayam se loi hingal laga thami only ngasagi assembly have se assembly secretary mana suspend tawai wane natra sile aduna hingal laga thambani na gamen ama matang char kan da saman gi have gi wakhalon ama sele simdi khoi khangi ko sia ko adigi then ujigi potula se lesala se ko Manipur da ujik kangluk ki irang si hana sunabagi thabak si ayamba lepe 99% lep ko lep kre then nomai kapna khidre kapna de ko amma so am da kapna khidre ko ki ki to nomai pikhat loi hai pikhat ra so nomai loi pai ra so nomai marum kaptre natra kapte ko nomai kaphan da si kanana no central government natro central government na nomai kaphandre ai di keno ga da Manipur da PR lak pa ki nomai marum da kaphandre ngamme ko nomai kaphan da ba ngambo orgadi wari sanaba sanaba yarwe na haiba da moi kanana kari haido no kanana wari sanagani ado waro sense porkani haibadi moi makuta leba pot amane ba po yam le jani da jaga men se mayam khangi duai keno moi di tokro akoi America bokta luna ba saina ga si ba ngamna ba pangal sagal ibo kangwu amane ba ko oi na ba pangal lei ba kangwu amane military da so pangan lei ado semit loan se yam phabjani GDP se mayam punok se akoi gi ka Donald Trump ki hai tare magi landa si da trade ki war si da ba ko trade ki war si da Malayam pun maksing hire kang ya tu India di high di India saya tu bling ni beko. Ado ko bai India na saya mi kujo kara da nomai pai raga ama toraga sai da demand tau ni mi hat kan ni tau posidi asidi adum khoi hui khara ngau bada mapu tu na he tang hai bada paksal la khang idra ado ko makang bu ne moise ko aduna khoi na marak ta dum phajata bolon da dum hai ba ado sonung bi dum hai ba ko aduna moisi Indiana loiba kanguni natra Indiana loiba kanguni na aduna moina ton ba khatok jabai wane ba ko Indiana hai bada moina yaro to leiti aduna wari sanara kani khoi dum khangi wari yam thun sanani khangi moina aduna ba no ware to kanana no ware to adugi ware to wari sanara roi na hai si kanano ga da khoi ni bi ko tu si da kana yauge marum da kana legi hai kan da ngasagi cookie gi khulai pai ba lup mayam ama asida loina belongs to ga lei yaur ga lei ko muina ne ba wari sana roi mai te ga wari mon sana roi na hai
ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯉꯁꯥꯏꯒꯤ ꯀꯅꯥꯗ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯗꯒꯦ ꯀꯅꯥꯗ ꯍꯥꯏꯔꯒ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯄꯨꯔꯛꯀꯗꯒꯦꯁꯦ ꯏꯟꯗꯤꯌꯥꯅ ꯈꯪꯉꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯍꯧꯗꯣꯡꯗ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯡꯗ ꯄꯥꯏꯔꯨ ꯌꯥꯔꯣꯏ ꯃꯃꯥꯏꯗ ꯄꯥꯏꯌꯨ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯂꯨꯁꯝꯗ ꯄꯥꯏꯔꯤꯗꯅ ꯂꯨꯁꯝꯗ ꯄꯥꯏꯔꯗꯤ ꯁ꯭ꯋꯥꯏꯗ ꯄꯥꯏꯔ ꯆꯤꯡꯈꯠꯂꯗꯤ ꯑꯗꯨꯝ ꯆꯠꯄ ꯄꯨꯔ ꯑꯗꯨꯝ ꯀꯩ ꯍꯥꯏꯔꯣꯏ ꯀꯩ ꯉꯝꯃꯣꯏꯕꯀꯣ ꯉꯝꯃꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯒꯤ ꯀꯥꯗꯔꯁꯤꯡꯗꯨꯗ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯗꯕꯗꯣ ꯅꯣꯏ ꯈꯤꯇꯪ ꯈꯥꯡꯈꯣ ꯑꯗꯨꯒ ꯌꯥꯔꯁꯤ ꯍꯥꯏꯔꯁꯨ ꯌꯥꯔꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯟꯗꯛꯇꯤ ꯁꯣꯏ ꯇꯧꯅꯗ ꯌꯥꯔꯣꯏꯀꯣ ꯑꯅꯤꯔꯛ ꯁꯣꯏꯔꯦꯀꯣ ꯍꯟꯗꯛꯇꯤ ꯁꯣꯏ ꯑꯃ ꯇꯧꯅꯅꯤ ꯀꯣ ꯂꯝꯕꯤꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯗ ꯌꯥꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯁꯥꯎꯔꯦ ꯋꯥꯊꯣꯛꯑꯦ ꯀꯣ ꯒꯥꯏꯅ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯔꯛꯀꯅꯦꯕꯀꯣ ꯌꯥꯔꯛꯀꯅꯤ ꯃꯁꯤ ꯁꯝꯅ ꯍꯦꯛꯇ ꯍꯥꯏꯔꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯤꯂꯥ ꯃꯈꯜ ꯑꯃꯅꯤ ꯗ꯭ꯔꯃꯥꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯣꯀꯦ ꯇꯥꯡ 5 ꯐꯥꯎꯗ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯝꯕꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯈꯤꯗꯕ ꯃꯥꯔꯆꯀꯤ ꯇꯥꯡ 9 ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯇꯥꯡ 9ꯗ ꯐꯦꯜ ꯑꯣꯏꯈ꯭ꯔꯕꯅꯤꯅ PR lakpagi president ru lakpagi center na lengakpagi kari artha thogi wan thok lerige mayam hainaraga lere madu soinu su taram ngani khale handa wari chana badu su sign tormu yadre mo khana ru ger chakhraga siyor gana khoi di reject taw yena mo haire adu tang kun ga manga sidadi hadi nga sai jan haiba mighty union government jina soidana mo lusam para to lakani hadi moi da madu ki power lei haibani lei moi da power lei madu boki tang kun manga phau bogi ngai bani logdoribra natraga tang 9 da moina fail oihibas ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯃꯣꯏꯅ ꯂꯨꯁꯝ ꯄꯥꯏꯔꯒ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯥꯡ 9ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯈꯨꯠꯂꯥꯏꯁꯨ ꯄꯤꯈꯠꯂꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯐꯥꯎꯕ ꯄꯤꯈꯠꯄ ꯉꯝꯈꯤꯗ꯭रे ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10ꯗꯒꯤꯅ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯐꯥꯎꯕꯁꯦ ꯅꯨꯃꯤꯠ 14ꯅꯤ ꯄꯤꯕꯁꯦ ꯃꯣꯏ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯈꯤꯗ꯭रे ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯡ 9ꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯅꯤ ꯍꯥꯏꯔꯦ ꯃꯥꯔꯆꯀꯤ ꯃꯗꯨꯁꯨ ꯉꯝꯈꯤꯗ꯭रे ꯑꯗꯨ ꯇꯥꯔꯗꯤ ꯂꯨꯁꯝꯗ ꯄꯥꯏꯔꯒ ꯇꯧꯕ ꯉꯝꯕ ꯂꯩꯉꯥꯛꯇꯨꯅ ꯇꯧꯗ꯭ꯔꯤꯁꯦ ꯗꯥꯏꯂꯣꯛꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ethnic violence ꯅꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯁꯦꯟꯁꯁꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯣꯔꯤꯕ꯭रा ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯔꯥꯖ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯁꯨ ꯀꯣ ꯍꯧꯖꯤꯛꯇꯕꯨ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯏꯑꯕꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯄꯤꯁꯁꯦ ꯄꯨꯔꯛꯀꯗꯕꯅꯤ ꯁꯤ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯍꯥꯏ ꯌꯥꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯦ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤꯁꯦ ꯀꯅꯥꯅ ꯍꯥꯏ ꯌꯥꯈꯤꯒꯦ ꯀꯅꯥ ꯍꯥꯏꯈꯤꯒꯦꯕ ꯑꯩꯅ ꯍꯥꯏꯕ ꯉꯝꯈꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯍꯥꯏ ꯉꯝꯈꯤꯕ꯭ꯔꯥꯕ ꯌꯦꯡꯉꯣꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯠꯅꯔꯤꯕ ꯁꯨꯅꯔꯤꯕ ꯁꯥꯎꯔꯤꯕꯅꯤꯅ ꯑꯃ ꯇꯧꯔꯤꯕꯅꯤꯅ ꯃꯣꯏꯒꯤꯗꯁꯨ ꯍꯧꯖꯤꯛ ꯁꯥꯎꯕ ꯍꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯧꯔꯒ ꯑꯗꯨꯗ ꯑꯍꯥꯟꯕꯗꯨꯗ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯅꯗꯅ ꯑꯃ ꯇꯧꯅꯗꯅ ꯊꯦꯝꯅꯗꯅ ꯈꯣꯠꯅꯗꯅ ꯉꯥꯡꯅꯗꯅ ꯇꯧꯔꯒꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯥꯏꯗꯣꯏꯅꯦꯕ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯨꯖꯥꯅꯤꯀꯣ ꯀꯥꯏꯗꯣꯏꯅꯦꯕꯀꯣ ꯕꯟ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯕꯟꯁꯦ ꯍꯟꯗꯣꯛꯑꯒꯦꯅ ꯇꯧꯀꯥꯟꯗ ꯕꯟꯕꯨ ꯃꯤꯌꯥꯝꯁꯤꯅ ꯕꯟꯁꯤ ꯒꯃꯦꯟꯒ ꯌꯥꯅꯔꯦ ꯇꯨꯃꯤꯟꯅ ꯌꯥꯅꯔꯒ ꯕꯟꯒꯤ ꯊꯧꯔꯥꯡꯗꯤ ꯂꯣꯏ ꯂꯣꯏꯔꯦ ꯚꯣꯂꯨꯟꯇꯔꯤ ꯃꯌꯥꯝꯅ ꯂꯣꯏ ꯊꯧꯔꯥꯡ ꯇꯧ ꯂꯣꯏꯔꯦ ꯂꯣꯏꯔꯒ ꯀꯩꯅꯣꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃ ꯇꯧꯕꯗꯒꯤ ꯕꯟꯁꯤ ꯑꯩꯈꯣꯏ ꯀꯣꯝꯊꯣꯛꯑꯒꯦꯅ ꯈꯜꯂꯦ ꯕꯟꯁꯤ ꯀꯣꯝꯊꯣꯛꯑꯒꯦꯅ ꯈꯕꯔꯗ ꯄꯥꯎꯆꯦꯗ ꯍꯥꯞꯇꯣꯛꯎꯔꯦ ꯑꯗꯨꯒ ꯑꯍꯤꯡꯗꯨꯗ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯒ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯕꯟꯕꯨ ꯅꯣꯏꯅ ꯀꯧꯅꯤꯡꯉ ꯀꯣꯝꯊꯣꯛ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯧꯅꯤꯅ ꯇꯧꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯟ ꯃꯥꯡꯂꯛꯇꯕꯁꯨ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠꯐꯝ ꯑꯃ ꯌꯦꯡꯗ ꯌꯥꯗꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯒ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯄꯥꯏꯔꯒ ꯁꯥꯟꯅꯔꯤꯅꯤ ꯌꯦꯡꯉꯤꯅꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯤꯅꯤ ꯁꯥꯃꯨ ꯑꯣꯏꯕ ꯁꯥ ꯏꯂꯤꯐꯦꯟꯁꯤꯅ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯣꯡ ꯑꯃ ꯂꯥꯟꯕ ꯃꯇꯝꯗ ꯊꯣꯡꯁꯤ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯅꯥꯇꯣꯟꯁꯤꯅ ꯅꯝꯃꯒ ꯑꯩ ꯂꯥꯟꯕ ꯌꯥꯕ ꯄꯣꯠꯂꯥ ꯌꯥꯗꯕ ꯄꯣꯠꯂꯥ ꯍꯥꯏꯁꯤ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯣꯠ ꯂꯥꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯗꯥꯏꯗꯒꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯀꯦ ꯂꯥꯛꯏꯕ ꯄ꯭ꯔꯦꯁꯔꯗꯨꯅꯦꯕ ꯃꯥꯅ ꯇꯥꯏꯅꯔꯛꯀꯗꯣꯏꯗꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇꯅꯦ ꯄ꯭ꯔꯦꯁꯔꯗꯨꯅꯦꯕ ꯉꯥꯏꯔꯤꯁꯦ ꯌꯦꯡꯉꯤꯁꯦꯀꯣ ꯑꯗꯣ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯪꯉꯦꯗꯅ ꯈꯪꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯒꯤꯁꯤꯁꯨ ꯌꯥꯅꯦꯕꯀꯣ ꯑꯃꯨꯛꯀ ꯊꯥꯗꯣꯛꯈꯤꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯒꯦ ꯍꯥꯏꯕ ꯌꯥꯅꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯔꯩ ꯑꯃ ꯃꯔꯩ ꯂꯣꯡꯕꯁꯦ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟꯅ ꯑꯦꯟ ꯀꯨꯀꯤꯖꯣꯒꯤ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯃꯈꯣꯏꯅ ꯍꯥꯏꯐꯦꯠ ꯑꯄꯤꯜ ꯇꯧꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯈꯣꯏꯅ ꯁꯦꯟꯇꯔꯅ ꯂꯧꯗꯅ ꯇꯣꯉꯥꯟ ꯋꯥꯔꯤ ꯁꯥꯔꯛ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯀꯩꯅꯣꯅꯤ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯔꯥꯖ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯥꯔꯊ ꯊꯣꯛꯇꯦ ꯑꯗꯨ ꯇꯦꯂꯤꯐꯣꯟꯗ ꯁꯥꯔꯁꯨ ꯌꯥꯏ ꯂꯥꯛꯑꯒ ꯁꯥꯔꯁꯨ ꯌꯥꯏ ꯑꯥꯗ ꯊꯑꯣꯏꯅ ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔꯒꯅ ꯒꯨꯋꯥꯍꯥꯇꯤꯗ ꯁꯥꯗꯣꯏꯁꯦ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤ ꯎꯅꯍꯟꯗꯣꯏꯅꯦ ꯃꯣꯏ ꯎꯅꯍꯟꯕꯁꯤꯅꯦ ꯃꯔꯨꯗꯤ ꯑꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯎꯅꯔꯨꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯗꯅꯕꯤꯒ ꯗꯦꯟ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯏꯟꯊꯣ ꯇꯣꯡꯕꯝꯒ ꯃꯕꯥꯅꯤ ꯌꯥꯎꯕ ꯃꯇꯝꯗ
kuki adur yauba han kharna ada yamna thakala ko phudok phudok sigi sumba peace committee sida fine to sida wari saba sida halani yarak yam nungai nagaga moiga hanak sunaba matam da naga ko class 1993 94 akoi bu nakhoina mateng pangki ba akoi bu noina sagda pham pi ki ba akoi bu kangi ba do ngasi phaba akoi na kaw ba leiti ga na mana haido haidu ne ba ko adu phum do akoi ni yang gadam ne ba aduna sigi posi thamoi da di adum leiba pot amane ba ko leiba pot amani aduna wari sanabada adum yani yanadaba ya ponte wari saba yaubla pa kangu sidi wari sana ning ba pamba ya ba mamba adu mogi halaka andra opinion hongi singa sagi mayamna hanari ba supremacist natraga narco terrorist hari ba kangu se moina rule toro le represent aduni lei adune ba khoni yeng dusi aduna ninga sa ina haibdo sagi hogdong ji kai pai du no do hogdong ji kana sagi kulai pai ba kangbu du ne ba kulai pai ba kangbu ji kana no har kanda suspension of operation da lei ba kangbu du ne somna kanda kiare natra kenep mc kenep m kenep kangbu se ko sinep ko emily kanano emily ani amana minister wala minatro emily nupi ani se asigi magi mapuru ba mai nupa se khoi la lo ba mongi sur yaw ba lo mongi leader ne natra moi bane ya bam sange moi na control to bam sange ba ko yaroi noi lang ba yaroi moi makha ta le khabani masai moi makha ta moi na miam se loina hoire pu ba ngame ba ning thau moi na hoire pu ba ngami moi di miam di to khro mi emily ba moi khubam nung da le kuki gi emily je moi khubam nung da le moi na taw ha ba ngai taw ni ana sat pa ngam drana ada icu da layeng dra lei ba nupa du gi soi thoraga sona kanda moi kuki emily taragi ni na che thoi na tro singami na tro singami pot amane ba aduna ngasagi mapu oiriba sanariba tawudoriba masai plan yaliba aduga masagi separate mission talapagi mapu oiba thodang loribadi atai kaim nate bako suspension of operation da suda leriba kanguduni sugi se khoi valley da di sugi kangu sina tawbane ne yamkan hai moi hoi yaw yarungani yaw hebgi khudam sanam se mamang dum mayam am legre adubu hujik yamna khoi handak tang mai wari sanaru bjuja april ke tang manga wari sanam matung da tang tere kuma mali khoi thadu np Manipur ki maike degi moina press road am thole haitare moina wari sanur basi am tina phai kholena haire hair matung sida yamna interesting oiba ma hadi phuji phokda chahi ani sida Manipur gi irang se loisan handana sumaina ngor ga thammi se moi su group ne haidi moina haibase village volunteer haiba kangu se masira world cookie intellectual council ga sum am yar moi lup taru ngpale hairi ba taru sina hujik Manipur gi situation se hongan na moina control ta mokho gi grip ta thambani hana village volunteers da yam chauna moina hairi haiter cookie village volunteers akhoi gi kainoni da kari haitare sumang lila da mi di henya ponte trama thoi ta thoi henya ponte ko ya da sida amungna police constable sar thorokpa ade amungna kamai to mai kum upper show driver or kumba na dra show driver so ta mai program yaw dia na pro yaw ka mamai ko salaga ko no khoi show driver sar thorokpa na dra ada bara pina ba bara ge sangan da ba khokanda ba mate ka yaw ba adugumba fato na ngahalaga doctor he sar thorokkumba putin nei do adugumba ne ko aduna kamai khoi gi hindu gi lining da haraga khoi kano sina Krishna sina amungna akhoi yamna waba saraga brahman saraga leiba nadra aduga bamon saraga leiba aduga den arjun sina ama sahalaga mingonda ten ni beheb sakubba nedra ari amungna gamai ko narane na hetorga akhoi gi khanda bon ga si mai he tharakpa sigumba makha mayam gi plot se asi manung da leiba ne aduga ngasagi village volun tayar hai si kana gi makha da sem bano aragadi semi ba midu ne ba ko semi ba kangudu ne ba aina su hai su da lei bangu sin moina semine moina likali ni moina training piri ne moi ai bo jibu ngoi par ga training kamai to no training kana na pige sin ne ko aduna training ji moina pi bane mi moina pi ba tani aduna moina pi bani moi makha da ling bani akhoi di thog ma pan thog yaw ba ya da bani na noina smai to la thong sil si moina ba ko adu moi nan thog sen ba yaroi adu moi si irang si matang player na village volunteer no oiba mastermind nang sai su group sing moina sanai ne ba ko ha course na pham le ra bon sai chano ta kum aduni moi to risin ji aduna course ki mateng amna lowa tangai fade na course lu akhoi lu sam pai mam sang hai ji duna ne adu handak je coach no oidura player no oidura ano recent edition april ke tang taram doi da no male khoi gi Thanlon assembly constituency gi MLA Bunjangin Walte Manipur gi irang horok matam da mob na haibta re mob na khoisang no badagi mob attack ta ma jam chauna sokre ar hujik su yamna phibam yam nungai to mong da su lei Manipur gi miam la ga su nungaram dong mande beli da su sing da su adubu
mob na tawgibne mob is mob habtare aduna mob sida kanana karino habdu mati khangdre adu irang da tawgibne na maitei da maran sijalak padi yai adu mana hala matung da north east live ki interview ma pi yamna interesting oi bhai tare yam nungsi mana habsi ko reporter duna hangbasi Manipur ki future ki damta way forward se karino ma karom da sangjal gati kamai apabu oini na hangkan jida akoi Manipuri ama oina we should belong to Manipur akoi Manipur to belong to gada uni have am phasaba message am pi hai tare mai thamoi de har ku male adu bunga haler ga amuk sendon male akoi peace for ga hai tare gadi se union dere bi ga da bani na monda pa han bagi mong de video am tha dore ha tare yam noi ti aduna madu do coach na torombo edura village volunteer na torombo kamai bi hoje ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ MLA ꯁꯦ ꯃꯥꯁꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ right ꯀꯣ ꯃꯥꯏ ꯃꯃꯤꯡꯗꯨ ꯑꯩ Bungjakin Valte Bungjakin Valte ꯑꯗꯣ ꯃꯥꯁꯦ ꯕꯦꯡꯀꯤ ꯊꯕꯛꯁꯨ ꯇꯧꯔꯝꯕ ꯃꯤ ꯑꯃꯅꯤ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ yes ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯣ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯗ ꯔꯤꯝꯁ ꯔꯣꯗꯇ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯥꯕꯩ ꯄꯥꯎꯅꯤ ꯇꯥꯕꯗ ꯀꯩꯅꯣ ꯃꯌꯥꯝꯅ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯃꯣꯞ ꯑꯃ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯃꯥꯁꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯕꯗ ꯑꯩ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯩ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯦꯕꯀꯣ ꯑꯩ ꯃꯥꯒꯤ ꯂꯥꯏꯐ ꯐꯥꯎꯇꯤ ꯀꯟꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯩ ꯆꯦꯟꯁꯤꯜꯂꯦꯕꯀꯣ ꯑꯗꯣ ꯆꯦꯟꯁꯤꯜꯂꯤ ꯑꯗꯣ ꯆꯪꯀꯥꯟꯗ ꯃꯥꯁꯤ ꯂꯩꯔꯝꯗꯦ ꯐꯪꯗꯦꯕꯀꯣ ꯂꯥꯁꯇ ꯑꯩꯅ ꯃꯥꯒꯤ ꯂꯩꯈꯨꯟꯁꯦ ꯊꯤꯀꯥꯟꯗ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯇ ꯀꯩꯅꯣ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯥꯟꯁꯤꯗ ꯑꯩ ꯆꯠꯂꯦ ꯄꯥꯎꯃꯤ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯆꯠꯂꯦꯕ ꯃꯥꯁꯦ ꯑꯩꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩ ꯆꯥꯛ ꯀꯌꯥꯔꯛ ꯆꯥꯈ꯭ꯔꯦ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯀꯣ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯏ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯒꯤ MLA ꯑꯣꯏꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯒꯤ ꯃꯆꯥ ꯃꯌꯥꯝꯁꯨ ꯈꯪꯅꯩ ꯃꯥꯒꯤ ꯏꯃꯨꯡꯒꯤꯁꯨ ꯂꯣꯏ ꯈꯪꯅꯩꯌꯦꯕꯀꯣ ꯑꯩ ꯆꯠꯂꯦꯕꯀꯣ ꯃꯥꯗꯤ ꯃꯣꯏꯗꯤ ꯂꯥꯏꯔꯅ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯎ ꯂꯣꯏ ꯈꯪꯅꯕꯅꯦ ꯑꯩꯈꯣꯏꯁꯦ ꯈꯪꯅꯩꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯁꯤ ꯃꯥꯒꯤ ꯑꯅꯥꯕ ꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯑꯩ ꯍꯪꯒꯦꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗ ꯑꯩꯁꯦ ꯃꯥꯁꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯥꯁꯤ ꯃꯥ ꯁꯤꯔꯅꯤꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤ ꯊꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩ ꯃꯨꯠꯁꯤ ꯌꯥꯝ ꯍꯜꯂꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯍꯤꯡꯍꯟꯕꯒꯤ ꯊꯧꯗꯥꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯈꯤꯑꯅ ꯑꯩ ꯂꯧꯋꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯌꯥꯔ ꯑꯦꯝꯕꯨꯂꯦꯟꯁ ꯈꯨꯗꯛꯇ ꯂꯥꯡꯕꯤꯗꯅ ꯇꯧꯔꯤꯗꯣ ꯑꯁ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨ ꯇꯥꯟꯐꯝꯗꯨꯗ ꯀꯣꯛ ꯁꯥꯈ꯭ꯔ ꯃꯇꯝꯗꯨꯗ ꯃꯥꯒꯤꯗꯃꯛꯇ ꯏꯌꯥꯔ ꯑꯦꯝꯕꯨꯂꯦꯟꯁꯀ ꯂꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯗꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯕꯨꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯍꯤꯡꯖꯧꯅ ꯇꯝꯅꯕꯨꯗꯤ ꯇꯝꯕꯅꯤꯀꯣ ꯑꯗꯣ ꯍꯣꯠꯅꯩ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯗꯦꯟ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯒꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯦ ꯃꯥ ꯌꯥꯝ ꯊꯥꯖꯖꯕ ꯌꯥꯝ ꯂꯨꯅ ꯆꯠꯆꯕ ꯃꯤ ꯑꯃꯅꯦꯕ ꯂꯧꯖꯕ ꯃꯤ ꯑꯃꯅꯦꯕ ꯃꯥꯁꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯨꯡꯂꯛꯄ ꯑꯣꯏꯗꯨꯅ ꯑꯗꯨꯁꯨ ꯃꯥꯒꯤꯗꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥ ꯆꯠꯂꯒ ꯌꯥꯅꯦꯅ ꯂꯥꯛꯏꯅꯤ ꯃꯥꯗꯤ ꯃꯥꯅ ꯆꯠꯂꯒ ꯃꯥ ꯎꯔꯒꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯅꯤ나 ꯃꯥ ꯎꯔꯒꯗꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯠꯈꯤꯅꯤ ꯀꯩꯝ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯩꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯌꯥꯅꯤꯅ ꯂꯥꯛꯆꯔꯤꯅꯦꯕꯀꯣ ꯃꯥꯏ ꯀꯟꯐꯤꯗꯦꯟꯁꯁꯦ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯩꯗꯧꯔꯦ ꯃꯩꯇꯩꯁꯤꯡꯗꯗꯤ ꯃꯣꯏꯅ ꯈꯪꯗꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯩꯇꯩꯁꯦ ꯀꯃꯥꯏꯅ ꯇꯧ ꯉꯁꯥꯏꯒꯤ ꯀꯨꯀꯤꯅ ꯀꯅꯥꯅꯣ ꯄꯥꯏꯇꯦꯅ ꯀꯅꯥꯅꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯦ ꯅꯥꯒꯥꯅ ꯀꯅꯥꯅꯣ ꯅꯥꯒꯥꯒꯤ ꯃꯅꯨꯡꯗ ꯃꯥꯎꯅ ꯀꯅꯥꯅꯣ ꯇꯥꯡꯈꯨꯜꯅ ꯀꯅꯥꯅꯣꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯡꯁꯤ ꯎꯕꯗ ꯈꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯈꯛꯇꯅꯦꯕ ꯍꯧꯖꯤꯛ ꯈꯪꯉꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯁꯨꯝ ꯑꯍꯜꯁꯨ ꯑꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯀꯨꯀꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯁꯛꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯥꯒꯥꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯃꯤꯡꯗꯒꯅ ꯑꯩꯈꯣꯏꯅ ꯈꯪꯉꯝ ꯄꯣꯠꯇꯦꯕ ꯍꯧꯖꯤꯛ ꯃꯃꯤꯡꯕꯨ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯃꯥꯡ ꯅꯨꯡ ꯑꯗꯨꯗꯤ ꯅꯍꯥ ꯃꯌꯥꯝ ꯈꯪꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯑꯃꯁꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯦꯕ ꯇꯥꯔꯒꯦꯠꯁꯤ ꯃꯥꯁꯦ ꯇꯁꯦꯡꯕꯗꯤ ꯇꯧꯔꯣꯏꯗꯕ ꯃꯤ ꯑꯃꯅꯦꯕ ꯇꯧꯐꯝ ꯊꯣꯛꯇꯕ ꯃꯤ ꯑꯃꯅꯦꯕ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯀꯨꯀꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯦꯕ ꯃꯌꯥꯝ ꯀꯨꯀꯤꯅꯦꯅ ꯂꯧꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯥꯏ ꯃꯥꯒꯤ ꯑꯗꯨꯝ ꯊꯥꯖꯕꯅꯤ ꯊꯥꯏꯅꯗꯩ ꯍꯧꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤꯁꯦ ꯃꯥ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯡꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩ ꯑꯗꯨꯅ ꯃꯥꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏ ꯑꯩ ꯑꯋꯥꯕ ꯇꯥꯔꯁꯨ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯨ ꯁꯤ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯀꯨꯀꯤꯁꯦ ꯀꯨꯀꯤꯗꯁꯨꯅꯤꯀꯣ ꯑꯩꯈꯣꯏ ꯃꯈꯜ ꯑꯅꯤ ꯊꯣꯛꯀꯦ ꯑꯩ ꯑꯅꯤ ꯊꯨꯒꯥꯏꯒꯦꯀꯣ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯄ ꯑꯋꯥꯠꯄ ꯌꯥꯝ ꯁꯥꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯤꯗꯅ ꯑꯗꯨ ꯀꯥꯡꯕꯨꯗꯨꯃ ꯑꯩ ꯑꯗꯨꯃ ꯊꯝꯃꯒꯦꯕꯀꯣ ꯃꯔꯨꯅ ꯑꯗꯨꯗꯅꯦ ꯃꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯑꯩꯒꯤ ꯏꯄꯥꯅ ꯄꯣꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯕ ꯀꯥꯡꯕꯨꯗꯨꯕу ꯑꯩꯅ ꯃꯣꯏꯕꯨ ꯍꯨꯟꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯃꯥꯕꯨ ꯃꯤꯇꯣꯞꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯣꯏꯗ꯭ꯔꯥꯕ ꯃꯣꯏꯁꯤ ꯑꯇꯤꯌꯥꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯄꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯇꯥꯔꯛꯄ ꯄꯣꯠ ꯑꯃꯔꯥ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯥꯕ ꯑꯩꯒꯤꯁꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯁꯨ ꯃꯥꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯔ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯆꯠꯂꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯉꯁꯤ
ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯗꯦꯟ ꯉꯁꯥꯏꯒꯤ ꯕꯨꯡꯖꯥꯒꯤꯟ ꯚꯥꯔꯇꯤꯗꯨꯁꯨ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯨꯝ ꯈꯪꯕ ꯃꯤꯅꯦꯕ ꯂꯥꯏꯔꯤꯛ ꯇꯥꯕ ꯃꯤꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯅꯤ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯨ ꯐꯥꯎꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯌꯥꯝ ꯈꯪꯕꯤꯗꯨꯉꯥꯏ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯖꯣꯁꯤꯡꯒꯤ ꯃꯤꯌꯥꯝꯁꯦ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯅꯤꯡ ꯇꯝꯃꯤ ꯀꯣ ꯑꯗꯨꯅ ꯅꯍꯥꯟꯈꯣꯏ ꯑꯩꯈꯣꯏ ꯏꯁꯩ ꯇꯧꯕ ꯑꯗꯒꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯤꯂꯥ ꯊꯥꯔꯧ ꯇꯧꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯄꯔꯁꯅꯦꯜ ꯔꯨꯜ ꯂꯥꯛꯑꯦ ꯂꯥꯛꯀꯥꯟꯗ ꯈꯔ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯑꯌꯥꯝꯕ ꯇꯧꯅꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯆꯍꯤ 3 ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯗꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯉꯥ ꯆꯥꯅꯗꯦ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯥ ꯉꯥ ꯆꯥꯗꯦ ꯅꯠꯇ꯭ꯔꯥ ꯉꯥ ꯆꯥꯗꯕꯁꯦ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯔꯒ ꯉꯥ ꯇꯪꯕ ꯍꯥꯏꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯤ ꯅꯠꯇ꯭ꯔꯥꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪꯄꯥꯜꯗ ꯄꯣꯛꯑꯕꯅꯤ ꯁꯤꯕ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃ ꯁꯤꯗꯣꯏꯅꯦꯕꯀோ ꯁꯤꯗꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯅೋ ꯃꯇꯝ ꯈꯔ ꯃꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯐꯣꯡꯉꯦꯅ ꯍꯥꯏꯔꯦ ꯐꯣꯡꯕ ꯃꯌꯥꯝꯗꯨꯕు ꯆꯍꯤ 3 ꯐꯥꯔꯐꯥꯎꯗ 4 ꯐꯥꯔꯐꯥꯎꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯈꯨꯟꯅꯥꯏꯂꯣꯟꯒꯤ ꯄꯨꯟꯁꯤꯔꯣꯟ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯑꯒ ꯆꯠꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯜꯆꯔꯗꯒꯤ ꯍꯣꯡꯗꯣꯛꯑꯒ ꯆꯠꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯀꯜꯆꯔꯗꯨ ꯃꯥꯡꯈꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯀꯜꯆꯔꯕꯨ ꯌꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯦ ꯂꯥꯛꯀꯗꯣꯏ ꯊꯥ ꯀꯩꯅꯣꯁꯤꯗꯗꯤ ꯀꯨꯠꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯏꯔꯥꯡꯁꯤ ꯐꯔꯒꯗꯤꯕꯀꯣ ꯏꯔꯥꯡ ꯇꯧꯔꯒꯗꯤ ꯂꯥꯟ ꯃꯅꯨꯡꯗꯕꯨ ꯖꯒꯣꯏ ꯁꯥ ꯌꯥꯕ꯭ꯔꯅꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯥꯟ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡ ꯌꯥꯄꯣꯟꯇꯦꯕ ꯅꯍꯥꯟꯈꯣꯏ ꯆꯣꯡꯗꯦꯗꯅ ꯏꯁꯩ ꯇꯧꯗꯦꯗꯅ ꯑꯗꯣ ꯈꯔ ꯄꯥꯊꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯈꯜꯂꯤ ꯑꯣꯀꯦ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯐꯣꯡꯗꯣꯛꯆꯔꯨꯕꯁꯨ ꯑꯜꯇꯤꯃꯦꯠꯂꯤ ꯉꯁꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯪ ꯂꯦꯞꯄꯗꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯂꯥꯏꯔꯅ ꯁꯨꯛꯂꯥꯟ ꯂꯥꯟꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯨꯛꯂꯥꯟ ꯂꯥꯟꯖꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯥꯗꯅ ꯆꯦꯜꯂꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯎꯗ꯭ꯔꯣ ꯂꯩ ꯌꯥꯗꯅ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯁꯣꯏꯔꯒꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯁꯣꯏꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯌꯨꯍꯦ ꯅꯪ ꯊꯥꯗꯣꯛꯅꯒꯗꯣꯏꯅ ꯈꯔ ꯍꯥꯏꯌꯨꯍꯦꯅ ꯍꯥꯏ ꯌꯥꯕ ꯃꯤꯅꯦꯕꯀോ ꯍꯧꯖꯤꯛ ꯀꯅꯥꯒꯤꯅꯣ ꯃꯆꯤꯟ ꯃꯦꯜꯂꯤꯁꯤꯡꯁꯦ ꯃꯆꯤꯟ ꯃꯦꯜꯍꯧꯗꯕꯁꯤ ꯃꯤ ꯌꯥꯝꯗ꯭ꯔꯕꯅꯤꯀꯣ ꯌꯥꯝꯗ꯭ꯔꯕꯅꯦꯕꯀꯣ ꯑꯌꯥꯝꯕꯗꯤ ꯃꯆꯤꯟ ꯂꯣꯏ ꯃꯦꯟꯕꯤꯈ꯭ꯔꯕꯅꯦꯕꯀꯣ ꯃꯦꯟꯕꯤꯈ꯭ꯔꯕꯅꯦꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯃꯩꯇꯩꯒ ꯅꯨꯡꯁꯤꯅꯅꯕꯒꯤ ꯋꯥ ꯉꯥꯡ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯣꯛꯑꯅꯦꯅ ꯊꯑꯣꯏꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯍꯜꯂꯤꯅꯤ ꯑꯩ ꯑꯣꯏꯔꯝꯒꯅꯦꯅ ꯂꯧꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯌꯦꯁ ꯑꯗꯨ ꯊꯣꯏnkꯤ ꯁꯦꯡꯗꯣꯛꯄꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯁꯦꯡꯗꯣꯛꯍꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯣꯏ ꯑꯗꯨ ꯃꯥꯅ ꯄꯥꯕꯒꯤ ꯇꯥꯏꯞꯇꯁꯨ ꯚꯤꯗꯤꯑꯣꯗꯣ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕ ꯅꯠꯇꯕ ꯀꯩꯅꯣꯝ ꯌꯦꯡꯉꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯅꯦꯆꯔꯦꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯤ ꯃꯥꯟꯗ꯭ꯔꯦ ꯁꯦꯡꯗꯣꯔꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯌꯨꯒ ꯍꯥꯏꯕꯗꯣ ꯊꯃꯣꯏꯒꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯝ ꯀꯟꯕꯤꯛꯁꯟ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯥꯏꯗꯨꯗ ꯇꯥꯡꯅꯗ꯭ꯔꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯗꯥꯏꯗ ꯀꯅꯥꯅꯣꯝ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯂꯩꯔꯦ ꯑꯗꯨꯝ ꯑꯣꯖꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯔꯣꯖꯥ ꯑꯗꯨꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯁꯤꯗ ꯑꯗꯣ ꯉꯁꯤꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯎꯅꯕꯒꯤ ꯇꯥꯡꯀꯛꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟ ꯑꯩꯈꯣꯏ SKTVꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯡꯗꯣꯔꯛꯄ ꯃꯥꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯩꯀꯩꯁꯨ ꯊꯥꯖꯤꯜꯂꯛꯑꯦ ꯐꯣꯇꯣꯁꯨ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯄꯥꯎꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯔꯛꯀꯅꯦꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯃꯑꯣꯡ ꯂꯩꯕꯖꯥꯠꯅꯤ ꯊꯥꯡꯖꯁꯤꯗꯤ ꯑꯅꯝꯕꯅ ꯀꯥꯒꯜꯂꯦ ꯑꯗꯨꯒ ꯇ꯭ꯔꯤꯞꯁꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯊꯥꯡꯖ ꯑꯣꯏꯕꯁꯤꯗ ꯀꯥꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯆꯤꯡꯈꯣꯡꯁꯤꯡꯗ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯙꯔꯅꯥ ꯐꯝꯃꯤ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯣꯏꯅ ꯀꯩꯅꯣꯒ ꯄꯥꯏꯕꯁꯦ ꯄ꯭ꯂꯦ ꯀꯥꯔꯠꯀ ꯄꯥꯏꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯋꯥꯍꯩ ꯃꯌꯥꯝ ꯏꯔꯤ ꯑꯗꯨꯗ ꯑꯃ ꯃꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯅꯣ ꯃꯩꯇꯩ ꯏꯟ ꯀꯨꯀꯤ ꯑꯦꯔꯤꯌꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯍꯣꯡꯗꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯏꯗꯤ ꯃꯥꯔꯆꯀꯤ ꯇꯥꯡ 1ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ A.K. ꯚꯜꯂꯥ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯔ ꯂꯧꯔꯒ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨꯒꯤ ꯃꯤꯐꯝꯗ ꯉꯁꯥꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤ ꯃꯁꯤ ꯑꯦꯛꯁꯦꯞꯇꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯒꯕꯔꯅꯔꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏꯗ ꯇ꯭ꯔꯤꯕ꯭ꯌꯨꯟꯗꯁꯨ ꯊꯦꯡꯅꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯔꯆꯀꯤ ꯇꯥꯡ 18ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ CSO ꯃꯌꯥꯝꯒ A.K. ꯃꯤꯁ꯭ꯔꯥ ꯑꯩꯈꯣꯏꯒꯤ MHAꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯣꯔꯠ ꯏꯁ ꯑꯦꯐꯤꯌꯔꯁ ꯃꯥꯒ ꯎꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅꯁꯨ ꯉꯁꯥꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ UTC ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯃ ꯑꯩꯈꯣꯏ ꯗꯦꯀꯥꯟ ꯍꯦꯔꯥꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯅ꯭ꯌꯨꯁꯄꯦꯄꯔꯗꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯈ꯭ꯔ ꯐꯥꯎꯕꯁꯤꯗ ꯍꯧꯖꯤꯛ ꯃꯩꯇꯩ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯌꯥꯝ ꯑꯀꯟꯕ ꯔꯦꯁꯤꯁꯇꯦꯟꯁ ꯑꯃ ꯂꯩꯖꯩ ꯃꯁꯤ ꯂꯥꯁ ꯔꯦꯁꯤꯁꯇꯦꯟꯁ ne haidoribra aduna ninga sai khidang chingrisi tang kun mangi mifam si pangthokadoribra ojana budi pangtholakani namdana budi habiri kamai themgi su myam si connect tong matam ꯍꯧꯖꯤꯛꯀꯤ ꯂꯥꯏꯒꯤ ꯃꯇꯥꯡꯗꯨꯗ ꯊꯥꯡꯖꯤꯡꯒꯤꯗꯨꯗ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯌꯧꯁꯤꯟꯖꯔꯝꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯔꯨꯕ ꯂꯥꯏꯐꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯆꯤꯡꯗ ꯂꯩ ꯀꯣ ꯉꯁꯥꯏꯒꯤ ꯑꯋꯥꯡ ꯀꯥꯎꯕ꯭ꯔꯨ ꯑꯁꯨꯞꯄ ꯂꯩꯃꯔꯦꯟ ꯐꯝꯗꯥ ꯑꯍꯥꯟꯕ ꯍꯥꯏꯅꯤꯀꯣ ꯑꯋꯥꯡ ꯀꯥꯎꯕ꯭ꯔꯨꯁꯤ ꯀꯌꯥꯝ ꯂꯨꯒꯦꯗ ꯑꯁꯨꯞꯄꯅꯤ ꯑꯁꯨꯞꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯨꯞꯄꯦꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯁꯤꯅ ꯂꯣꯏ ꯁꯨꯞꯄꯦ ꯃꯥꯅ ꯃꯀꯣꯛ ꯑꯣꯏ ꯍꯥꯏꯅꯦꯕꯀꯣ ꯃꯁꯤ ꯀꯥꯎꯕ꯭ꯔꯨ ꯆꯤꯡꯁꯤ ꯃꯊꯛꯇ ꯂꯩꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯎꯕ꯭ꯔꯨ ꯀꯥꯀꯥꯟꯗ
ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯀꯦꯛꯋꯟꯃꯛꯇ ꯉꯥꯏꯈ꯭ꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯁꯨꯛꯄꯅꯤꯅ ꯃꯗ ꯆꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯡ ꯄꯨꯔꯒ ꯁꯤꯡꯃꯤꯠ ꯁꯤꯌꯥꯡ ꯌꯥꯟꯊꯠꯂꯒ ꯆꯪꯉꯤꯅꯤ ꯀꯣ ꯍꯧꯖꯤꯛꯅ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯒꯦ ꯌꯦꯡꯉꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯡꯖꯤꯡꯁꯨ ꯆꯤꯡ ꯃꯊꯛꯇ ꯂꯩ ꯃꯌꯥꯝ ꯈꯪꯉꯤ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯥ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯁꯨ ꯃꯊꯛꯇ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯗꯦꯟ ꯑꯩꯈꯣꯏ ꯃꯥꯔꯖꯤꯡꯁꯨ ꯑꯗꯨꯝ ꯆꯤꯡ ꯃꯊꯛꯇ ꯑꯗꯨꯝ ꯂꯣꯏ ꯂꯩ ꯉꯥꯛꯇꯅꯤ ꯆꯤꯡꯁꯤ ꯂꯣꯏꯅꯃꯛ ꯀꯥꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯊꯥꯡꯖꯤꯡꯁꯨ ꯃꯥꯔꯖꯤꯡꯁꯨ ꯋꯥꯡꯕ꯭ꯔꯦꯟꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯍꯥꯏꯅ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯗ ꯂꯩꯖꯕ ꯄꯣꯠ ꯑꯁꯤꯒꯤ ꯂꯥꯏꯁꯤꯐꯥꯎꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯑꯅꯥꯜ ꯀꯥꯡꯕꯨꯅ ꯃꯣꯏꯒꯤꯁꯨ ꯂꯥꯏꯅꯤꯅ ꯑꯗꯨꯝ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯏ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯏ ꯑꯅꯥꯜ ꯅꯤꯡꯉꯣꯜꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏꯒꯤ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕꯒꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯁꯥꯟꯇꯅꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯅꯥꯜ ꯅꯤꯡꯉꯣꯜꯅꯦꯕ ꯀꯣ ꯃꯇꯝꯗꯨꯗꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯦ ꯂꯧꯅ ꯂꯩꯅꯔꯦ ꯑꯁꯤ ꯇꯥꯏꯅꯤꯀꯣ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯋꯥꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯁꯤꯡꯒꯤ ꯑꯔꯨꯕ ꯂꯥꯏꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯆꯤꯡ ꯃꯊꯛꯇ ꯂꯩ ꯑꯗꯣ ꯂꯩꯕꯁꯦ ꯉꯔꯥꯡ ꯈꯛꯇ ꯁꯦꯝꯕ ꯅꯠꯇꯦ ꯅꯍꯥꯟ ꯈꯛꯇ ꯁꯦꯝꯕ ꯅꯠꯇꯦ ꯀꯨꯀꯤꯁꯤꯡꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯅꯍꯥꯟꯋꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩ ꯏꯄꯥ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯑꯁꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯋꯥꯅꯦꯕꯀꯣ ꯄꯨꯋꯥꯔꯤꯗ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯈꯨꯕꯝꯁꯤꯡꯗꯨꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯥꯏꯐꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟꯕ ꯅꯠꯇꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯪꯕ ꯌꯥꯏꯒ ꯌꯥꯗꯦ ꯀꯥꯏꯅ ꯊꯤꯡꯕꯁꯦ ꯃꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯏ ꯑꯗꯨꯐꯥꯎꯗꯤ ꯉꯥꯛꯄ ꯉꯝꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯗꯤ ꯅꯝꯅ ꯆꯠꯅꯒꯗꯕꯅꯤ ꯑꯃꯔꯅꯥꯊ ꯖꯇ꯭ꯔꯥꯗ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯥ ꯌꯥꯏꯀꯣ ꯕꯣꯝ ꯄꯣꯈꯥꯏꯍꯟꯒꯅꯤ ꯍꯥꯏꯀꯣ ꯍꯥꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯚꯥꯔꯠ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯏ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯊꯥꯗꯣꯛꯏꯀꯣ ꯊꯥꯗꯣꯛꯑꯒ ꯉꯥꯛꯏꯅꯦꯕ ꯉꯥꯛꯑꯒ ꯊꯕꯛ ꯇꯧꯍꯜꯂꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯩ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯪꯒꯅꯨ ꯕꯐꯔ ꯖꯣꯟꯅꯦꯅ ꯊꯤꯡꯉ ꯊꯝꯕ ꯗꯦꯟ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯅꯣꯏ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯗꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯁꯤꯗ ꯏꯔꯤꯁꯤ ꯉꯁꯥꯏ ꯌꯦꯡꯕꯤꯌꯨ ꯅꯣ ꯃꯩꯇꯩ ꯏꯁ ꯏꯟ ꯑꯋꯥꯔ ꯂꯦꯟ ꯇꯤꯜ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯍꯥꯏꯕꯤꯌꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯁꯤ ꯀꯩꯅꯣ ꯃꯣꯏ ꯃꯤꯇꯣꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯃꯤꯇꯣꯞ ꯂꯩꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯣ ꯏꯟꯗꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯗꯤ ꯅꯣꯏ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯁꯦ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯀꯟꯖꯟ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯗꯨ ꯁꯤ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯤ ꯌꯥꯕ ꯗꯤꯃꯥꯟꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯌꯥꯔꯣꯏꯅꯁꯨ ꯃꯥꯔꯁ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯐꯤꯔꯦꯞꯁꯨ ꯆꯞ ꯃꯥꯟꯅ ꯂꯩ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯐꯤꯔꯦꯞꯁꯨ ꯂꯩ ꯑꯗꯨꯒ ꯃꯣꯏꯅ ꯈꯪꯒꯗꯕꯗꯤ ꯉꯁꯥꯏꯒꯤ ꯂꯝꯁꯦ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯝ ꯅꯠꯇꯦ ꯁꯤꯕꯨꯗꯤ ꯅꯥꯈꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯒꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯦ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯝ ꯅꯠꯇꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯁꯤꯗꯤ ꯑꯄꯨꯟꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯅꯦꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯦꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯒꯤ ꯁꯤꯗ ꯅꯥꯒꯥꯒꯤ ꯋꯥ ꯇꯥꯗꯕ ꯃꯩꯇꯩꯒꯤ ꯋꯥ ꯇꯥꯗꯕ ꯗꯦꯟ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯋꯥ ꯇꯥꯗꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯄꯇꯥꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯏꯪꯈꯣꯜ ꯑꯃꯒꯤ ꯑꯣꯏꯔꯗꯤ ꯂꯥꯛꯑꯣ ꯑꯩ ꯁꯣꯏ ꯇꯧꯕꯤꯔꯒꯦꯅ ꯁꯣꯏ ꯇꯧꯔ ꯄꯤꯕ ꯌꯥꯏꯗꯅ ꯗꯤꯠ ꯑꯃ ꯏꯟꯅꯔꯒ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯁꯤꯗꯤ ꯗꯤꯠ ꯑꯃ ꯏꯟꯅꯔꯒ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯃꯤ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯃꯩꯇꯩ ꯄꯛꯏꯅꯤ ꯅꯥꯒꯥ ꯄꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯄꯥꯡꯒꯜ ꯄꯛꯏꯅꯦꯕꯀோ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯄꯛꯏꯅꯦꯕꯀோ ꯑꯗꯣ ꯃꯣꯏꯗ ꯂꯣꯏ ꯄꯛꯄ ꯅꯠꯇꯦꯕ ꯃꯣꯏꯗ ꯂꯣꯏ ꯄꯛꯄ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯁꯜꯂꯒ ꯑꯩꯈꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯂꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯊꯥ ꯆꯍꯤ ꯑꯅꯤꯃꯨꯛꯇ ꯂꯩꯒꯦ ꯗꯦꯜꯂꯤꯁꯦ ꯑꯩ ꯃꯐꯝꯅꯦ ꯑꯝꯇ ꯍꯥꯏ ꯌꯥꯒꯗ꯭ꯔꯣ ꯑꯝꯇ ꯍꯥꯏꯁꯤꯅꯦ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯏꯌꯦꯅ ꯀꯁꯥꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯟꯊꯣꯛꯑꯦꯅ ꯍꯥꯏ ꯌꯥꯒꯗ꯭ꯔꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨꯅ ꯗꯤꯃꯥꯟ ꯇꯧꯕ ꯃꯔꯝ ꯆꯥꯒꯗ꯭ꯔꯣ ꯁꯤꯒꯨꯝꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯄꯣꯠꯇ ꯅꯤꯡꯉꯥꯏ ꯇꯧꯔꯣꯏꯗꯕꯅꯦꯕꯀꯣ ꯅꯤꯡꯉꯥꯏꯁꯦ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯕꯤꯖꯥꯟꯗꯣꯒꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯅ ꯇꯣꯡꯖꯩ ꯃꯔꯤꯜꯗ ꯁꯥꯃꯨ ꯆꯪꯉ ꯆꯦꯜꯍꯜꯂꯨꯅ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯤꯜꯍꯜꯂꯨ ꯍꯥꯏꯗꯅ ꯑꯝꯇ ꯂꯤꯜꯍꯜꯂꯨ ꯇꯣꯡꯖꯩꯗꯨꯗ ꯇꯣꯡꯖꯩ ꯁꯨꯛ ꯆꯥꯎꯕꯗ ꯁꯥꯃꯨꯗꯨ ꯆꯥꯎꯕꯗ ꯂꯤꯜꯂꯨ ꯀꯅꯥ ꯂꯤꯠ ꯌꯥꯗꯣꯏꯅꯣ ꯑꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯀꯩꯅꯣ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯀꯥ ꯉꯝꯗ꯭ꯔꯦꯅ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏꯕ ꯑꯣꯏꯅ ꯑꯝꯇ ꯑꯩ ꯇꯧꯒꯦꯅ ꯇꯧ ꯑꯩ ꯇꯧꯒꯦ ꯑꯩ ꯑꯉꯥꯡ ꯁꯥꯒꯦ ꯏꯅꯤꯡꯊꯧꯅ ꯑꯝꯇ ꯃꯄꯥ ꯑꯃ ꯁꯥꯕꯤꯌꯣꯅ ꯍꯥꯏꯗ꯭ꯔꯥ ꯄꯨꯡ ꯄꯤꯌꯨ ꯄꯤ ꯁꯥꯃꯨ ꯄꯤꯌꯨ ꯄꯤ ꯇꯣꯡꯖꯩ ꯄꯤꯌꯨ ꯄꯤ ꯇꯣꯡꯖꯩ ꯃꯔꯤꯜ ꯁꯥꯃꯨ ꯆꯦꯜꯍꯜꯂꯣꯏꯅ ꯕꯤꯖꯥꯟꯗꯣꯅ ꯅꯤꯡꯉꯥꯏ ꯇꯧꯋꯤꯗꯅ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏꯗꯨꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯈꯨꯄꯥꯛ ꯆꯥꯔ ꯐꯩ ꯍꯥꯏꯁꯦ ꯈꯨꯄꯥꯛ ꯆꯥꯔ ꯐꯩ ꯍꯥꯏꯁꯦ ꯈꯨꯄꯥꯛꯅ ꯊꯥꯅ ꯇꯧꯏꯅꯦꯕ ꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩ ꯉꯁꯤ ꯁꯦꯡꯅ ꯍꯥꯏꯒꯦꯀꯣ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁꯁꯦ ꯏꯟꯗꯤꯌꯥꯗ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯔꯥ ꯇꯣꯇꯦꯂꯤ ꯐꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁ ꯁꯤꯁꯇꯦꯝ ꯏꯁ ꯐꯦꯜ
ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯃꯤ ꯑꯃ ꯐꯨꯕꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯗ ꯑꯊꯤꯡꯕ ꯊꯝꯕꯗ ꯀꯔꯤꯝ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯇꯧꯔꯣꯏꯗꯕ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕ ꯁꯤꯕꯨ ꯀꯧꯏ ꯍꯤꯟꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯄꯔꯂꯣꯏꯒꯤ ꯃꯇꯝ ꯍꯥꯏꯗꯣ ꯁꯤꯅꯦꯕ ꯀꯣ ꯄꯔꯂꯣꯏꯒꯤ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯁꯥꯅ ꯈꯪꯒꯗꯕꯅꯤ ꯈꯪꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁ ꯁꯤꯁꯇꯦꯝ ꯐꯦꯜ ꯑꯣꯏꯔꯤꯁꯦ ꯇꯨꯝꯕꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯧꯔꯣ ꯃꯁꯤ ꯍꯧꯒꯠꯍꯟꯁꯦ ꯃꯁꯤ ꯍꯤꯡꯍꯟꯁꯦꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯏꯁꯦꯕꯀꯣ ꯃꯁꯤ ꯍꯤꯡꯒꯠꯍꯟꯁꯦꯕ ꯃꯁꯤ ꯍꯤꯡꯉꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯪꯇꯝꯕ ꯄꯨꯔꯛꯇꯣꯏꯁꯦ ꯑꯗꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯏꯍꯥꯛꯂꯒ ꯑꯃꯗꯅ ꯑꯃ ꯍꯥꯏꯖꯟ ꯑꯗꯒꯤ ꯃꯩꯇꯩꯗ ꯑꯃ ꯈꯔ ꯑꯃꯨꯛ ꯍꯥꯏꯖꯟ ꯇꯧꯔꯒ ꯑꯗꯒꯤ ꯄꯤꯌꯥꯔ ꯈꯔ ꯊꯝꯖꯟ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯅꯤ ꯍꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯁꯨ ꯇꯥꯕꯤꯕ ꯇꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯤ ꯃꯣꯏꯅ ꯎꯁꯤꯜꯍꯜꯂꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯖꯥ ꯃꯌꯥꯝꯅ ꯍꯥꯏꯗꯣ ꯁꯣꯔꯣꯟ ꯊꯦꯔꯥꯄꯤ ꯇꯧꯕ ꯆꯠꯄꯒꯤꯗꯣ ꯆꯠꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯏꯗꯅ ꯁꯣꯔꯣꯟ ꯊꯦꯔꯥꯄꯤꯅꯦ ꯑꯩꯈꯣꯏ ꯇꯧ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯆꯥꯎꯔꯕꯅꯤ ꯌꯦꯡꯉꯣꯏ ꯃꯣꯏꯁꯤ ꯌꯦꯡꯉꯨ ꯂꯥꯛꯀꯥꯟꯗ ꯃꯅꯥꯏ ꯃꯆꯥ ꯂꯥꯛꯀꯥꯟꯗ ꯂꯥꯎ 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 ꯌꯦꯡꯉꯨ ꯂꯥꯎꯁꯦ ꯃꯣꯏ ꯈꯣꯔꯝꯕꯗ ꯌꯦꯡꯉꯨ ꯀꯥꯏꯅ ꯇꯧꯔꯦ ꯍꯦꯛ ꯈꯣꯔꯝꯕ ꯈꯣꯡ ꯄꯥꯏꯕ ꯁꯣꯔꯣꯟ ꯄꯥꯏꯕꯁꯤ ꯌꯥꯝ ꯇꯧꯋꯤꯗꯅ ꯁꯤꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯑꯇꯣꯞꯄ ꯁꯤꯇꯤꯖꯦꯟ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏꯒ ꯂꯩꯅꯒꯗꯕ ꯃꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯒꯗꯕꯅꯦꯕꯀꯣ ꯅꯣꯏꯅ ꯆꯥꯔꯤꯕ ꯅꯣꯏꯅ ꯐꯪꯉꯤꯕ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯁꯨ ꯐꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦꯅ ꯐꯥꯎꯒꯗꯕꯅꯤ ꯁꯤꯗ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯦ ꯅꯦꯁꯅꯦꯜ ꯏꯁꯨꯅꯦꯅ ꯂꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯏꯁꯨꯅꯦꯅ ꯂꯧꯕ ꯌꯥꯔꯣꯏꯕ ꯃꯩꯇꯩꯒ ꯀꯨꯀꯤꯒꯤ ꯏꯁꯨꯅꯦꯅ ꯃꯣꯏꯅ ꯂꯧꯔꯤ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯌꯥꯔꯣꯏꯕ ꯆꯨꯝꯅꯒꯤ ethnic ꯌꯥꯝ violence ꯅꯤ ꯄꯤꯛꯄ ꯄꯣꯠ ꯑꯃꯅꯦꯅ ꯃꯣꯏꯅ ꯂꯧꯋꯦꯕꯀꯣ ꯃꯁꯤ ꯅꯦꯁꯅꯦꯜ ꯏꯁꯨꯅꯦꯅ ꯂꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯋꯥꯛꯐꯒꯤ ꯃꯇꯥꯡꯗ ꯏꯔꯥꯡ ꯊꯣꯛꯏ ꯃꯤ 3 ꯁꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯗꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯤꯅ ꯀꯩꯝ ꯊꯧꯑꯣꯏꯗꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯣ ꯑꯋꯥꯛ ꯄꯣꯛꯀꯗ꯭ꯔꯣ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯉꯒꯗꯤ ꯈꯪꯉꯦꯗꯅ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯟꯒꯅꯤꯁꯨ ꯈꯪꯉꯤꯗꯅꯀꯣ ꯈꯪꯅꯕ ꯄꯣꯠꯇꯨꯅꯦꯕ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯑꯝꯇ ꯆꯪꯉꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯣꯏꯔꯦ ꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯕ ꯍꯌꯦꯡ ꯇꯥꯡ 3 ꯉꯁꯤ ꯇꯥꯡ ꯑꯣꯜꯔꯦꯗꯤ 19 ꯌꯧꯈ꯭ꯔꯦ ꯇꯥꯡ 3ꯗꯗꯤ ꯆꯍꯤ 2 ꯆꯞ ꯐꯥꯗꯣꯔꯦ ꯃꯤꯒꯤ ꯇꯥꯡ 3ꯗꯗꯤ ꯑꯗꯨꯅ ꯆꯍꯤ 2ꯁꯨ ꯐꯥꯗꯣꯔꯦ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ethnic violence ꯅꯤ ꯍꯟꯗꯛꯇ ꯇꯥꯡ 4ꯗ ꯍꯥꯏꯈꯤꯕꯗꯨ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯃꯤꯁꯥꯅ ꯁꯤꯗꯤ ethnic violence ꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯈꯛ ꯊꯣꯛꯂꯛꯇꯅ ꯃꯗꯨꯅ ꯇ꯭ꯔꯤꯒꯔ ꯇꯧꯔꯒ ꯏꯔꯥꯡꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯇꯥꯡꯗꯨꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯁꯦ ꯍꯥꯏ ꯀꯣꯔꯠꯅ ꯃꯩꯇꯩꯕꯨꯗꯤ ꯄꯟꯗꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯊꯣꯛꯑꯝꯃꯦ ꯁꯦꯟꯇꯔꯗꯁꯨ ꯇꯥꯟꯅꯔꯝꯗꯦ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇꯁꯨ ꯇꯥꯟꯅꯔꯝꯗꯦ ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ST ꯄꯤꯁꯜꯂꯝꯃꯦ ꯑꯗꯨꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒ ꯅꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯅꯤꯃꯛꯇꯤ ꯏꯔꯥꯡ ꯊꯣꯛꯄꯅꯦꯅ ꯁꯨꯃꯥꯏꯅ ꯊꯥ ꯂꯥꯎꯅ ꯀꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯩꯇꯩꯗꯤ STꯁꯨ ꯐꯪꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯔꯆꯀꯤ ꯇꯥꯡ 28 2023ꯗ ꯃꯩꯇꯩꯗ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯀꯩꯅꯣ ꯄꯤꯈꯤꯗꯦꯕ ꯃꯩꯇꯩ ST ꯄꯤꯗꯦ ꯄꯤꯕꯁꯨ ꯌꯥꯗꯦ ꯃꯩꯇꯩ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯃꯤꯁꯥꯅ ꯑꯣꯟ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ST ꯍꯥꯏ ꯀꯣꯔꯠꯅ ꯁꯦꯟꯇꯔ ꯇꯥꯟꯅꯔꯝꯗꯅ ꯀꯃꯤꯁꯟ ꯇꯥꯟꯅꯔꯝꯗꯅ ꯄꯤꯊꯣꯛꯎꯕꯗꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯌꯥꯝꯅ ethnic violence ꯅꯤ ꯈꯛ ꯍꯥꯏꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯗꯁꯨ factual distortion factually ꯑꯔꯥꯟꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯖꯁꯇꯤꯁ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯈꯤꯇꯪ ꯃꯗꯥꯏ ꯆꯤꯡꯅꯕ ꯃꯤꯌꯥꯝꯗ ꯐꯥꯎꯍꯜꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ MPꯅ ꯍꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂ ꯉꯥꯡꯕ ꯌꯥꯄꯣꯟꯇꯦꯗꯣ ꯔꯥꯏꯠ ꯅꯠꯇ꯭ꯔꯥ ꯑꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯃꯗꯨ ꯔꯤꯌꯦꯛ ꯇꯧꯒꯗꯕꯅꯦꯕ MPꯅ ꯔꯤꯌꯦꯛ ꯇꯧꯗꯦ MP ꯃꯌꯥꯝꯁꯤ ꯔꯤꯌꯦꯛ ꯇꯧꯗꯦꯀꯣ ꯇꯧꯕ ꯃꯇꯝꯁꯨ ꯐꯪꯉꯣꯏ ꯑꯇꯩ ꯅꯠꯇꯦ ꯋꯥꯛꯐꯒꯤ ꯃꯇꯥꯡꯗ ꯄꯨꯡ 15 ꯗꯤꯕꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 2ꯗ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯔꯛꯄ ꯅꯣꯡꯉꯥꯜꯂ ꯌꯦꯡꯀꯥꯟꯗ ꯑꯗꯨꯒ ꯉꯥꯏꯔꯝꯃꯦꯕꯀꯣ ꯀꯔꯝ ꯀꯥꯟꯗ ꯈꯟꯅꯕꯤꯖꯥꯠꯅꯣ ꯅꯍꯥꯟꯋꯥꯏ ꯋꯥꯔꯦꯞ ꯂꯧꯔꯖꯥꯠꯂꯒ ꯈꯜꯂꯛꯑꯦꯕꯀꯣ ꯅꯠꯇ꯭ꯔ ꯄꯥꯎꯁꯦ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯖꯥꯠꯂ ꯈꯜꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯅ ꯄꯥꯎꯈꯨꯝ ꯈꯔ ꯄꯤꯔꯦ ꯄꯥꯎꯈꯨꯝ ꯈꯔ ꯄꯤꯕꯗ ꯑꯩ ꯌꯣꯔ ꯑꯣꯅꯔ ꯑꯩ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇꯪ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯂꯧꯍꯧꯒꯦꯅ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯐꯥꯎ ꯂꯩꯇꯕ ꯃꯇꯝ ꯅꯠꯇꯦ ꯃꯥꯒꯤ ꯄꯣꯠꯇꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ PRꯁꯤ ꯀꯟꯐꯥꯔꯝ ꯇꯧꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯖꯟꯕ ꯋꯥꯗꯨ ꯃꯌꯥꯝꯅ ꯃꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯗꯤ ꯇꯧꯅꯔꯝꯕ ꯌꯥꯗꯣ ꯗꯤꯕꯦꯠ ꯑꯣꯏꯅ ꯇꯧꯅꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯒ 100% ꯂꯥꯟꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯣ ꯖꯁꯇꯤꯁ ꯃꯤꯗꯨꯜꯅ ꯃꯥꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯖꯖꯃꯦꯟꯇꯣ ꯑꯩꯗꯤ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦꯕ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯤꯔꯤꯕꯗꯨꯗ ꯖꯖꯃꯦꯟꯗꯤ ꯑꯗꯨꯒꯤ ꯖꯖꯃꯦꯟꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯨꯔꯂꯤꯙꯔꯟꯅ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯕ ꯃꯨꯔꯂꯤꯙꯔꯟꯒꯤꯗꯣ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯨꯔꯂꯤꯙꯔꯟꯅ ꯃꯥꯅ ꯄꯤꯔꯤꯕꯗꯨꯗ ꯑꯀꯥꯏꯕ ꯀꯩꯁꯨ ꯊꯣꯛꯂꯛꯄ ꯌꯥꯎꯗꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ
ꯑꯗꯨꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯅ ꯖꯁ ꯑꯃꯅ ꯇꯥꯔꯤꯕ ꯖꯁꯃꯦꯟꯁꯤ ꯎꯄꯨꯗ ꯂꯩꯇꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯎꯄꯨꯗ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯣꯅꯤꯇꯔ ꯇꯧꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯁꯨ ꯃꯣꯅꯤꯇꯔ ꯇꯧꯔꯤꯅꯤ ꯂꯣꯏ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯆꯤꯐ ꯖꯁꯇꯤꯁꯅꯁꯨ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯂꯣꯏ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝꯁꯤ ꯃꯣꯅꯤꯇꯔ ꯇꯧꯔ ꯆꯠꯂꯤ ꯑꯗ ꯀꯩꯝ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯣ ꯀꯣꯔꯠꯁꯤꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯗ ST ꯄꯤꯕ ꯉꯝꯗꯦ ꯑꯣꯔꯗꯔ ꯇꯥꯡꯉꯝꯗꯦꯀꯣ ꯑꯗꯣ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯣꯔꯗꯔꯁꯤꯗꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯁꯤꯗꯤ ꯀꯅꯥꯅꯣ ꯊꯣꯛꯀꯗꯕ ꯄꯥꯔꯂꯥꯃꯦꯟꯇ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯦ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯦꯛ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯦꯕꯀꯣ ꯕꯤꯜꯒꯤ ꯐꯣꯔꯃꯦꯠꯇ ꯂꯥꯛꯀꯅꯤ ꯗꯦꯟ ꯄꯥꯔꯂꯥꯃꯦꯟꯇ ꯗꯤꯕꯦꯠ ꯇꯧꯅꯅꯤ ꯗꯤꯕꯦꯠ ꯇꯧꯅꯔꯀꯥꯟꯗꯨꯗ ꯃꯌꯥꯝꯅ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯦꯛ ꯑꯣꯏꯅ ꯂꯥꯛꯑꯒ ꯆꯠꯅꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯅ ꯆꯠꯅꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯨ ꯇꯧꯋꯦ ꯑꯃꯨꯛ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯅꯅꯦ ꯄꯤꯊꯣꯛꯎꯕꯅꯤ ꯍꯥꯏ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯗꯤ ꯃꯤ ꯑꯥꯔ ꯇꯧꯔꯤꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯧ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯥꯒꯥꯒꯁꯨ ꯈꯦꯠꯅ ꯑꯩꯈꯣꯏꯒꯤ ꯑꯃꯇꯪ ꯇꯧꯃꯤꯟꯅꯔꯝꯃꯤꯁꯦꯀꯣ ꯁꯣꯂꯤꯗꯔꯤꯇꯤ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯎꯠꯄꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯝꯕꯗꯨ ꯌꯥꯗꯦꯅ ꯀꯣ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯤꯅ ꯄꯤꯔꯤꯕ ꯑꯣꯔꯗꯔꯗꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇꯨ ꯌꯥꯔꯅꯕ ꯄꯤꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯛ ꯈꯔ ꯂꯩꯗꯅ ꯍꯥꯏꯁꯦꯀꯣ ꯃꯆꯥꯛ ꯈꯔ ꯑꯗꯨꯝ ꯂꯩꯗꯣ ꯀꯥꯁ ꯁꯦꯟꯁꯁꯀꯨꯝꯕ ꯑꯃꯒꯨꯝꯕ ꯂꯩꯕ ꯔꯤꯄꯣꯔꯠ ꯊꯥꯒꯗꯕꯗꯣ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯊꯥꯎ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧ ꯍꯥꯏꯕꯅꯦꯕꯀꯣ ꯉꯁꯥꯏ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ST ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ST ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔ 1 ꯑꯩ ꯃꯌꯥꯝꯗꯒꯤ ꯄꯥꯝꯕ ꯃꯤ ꯑꯃꯅꯤ ꯀꯦꯝꯄꯦꯟ ꯇꯧꯕ ꯑꯩ ꯌꯥꯎꯔꯤꯕꯅꯦꯕꯀꯣ ꯌꯥꯎꯔꯤꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ST ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯈꯪꯒꯗꯕꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯐꯥꯎꯗ ꯐꯥꯏꯅꯦꯜ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯉꯝꯗ꯭ꯔꯤꯕꯗꯨꯗ ꯃꯣꯏꯅ ꯃꯩꯇꯩꯅ ꯃꯩꯇꯩꯗ ꯄꯤꯈꯤꯗꯣꯔꯦꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯤꯒꯤ ꯃꯩ ꯊꯥꯕꯁꯤ ꯆꯨꯝꯕ꯭ꯔോ ꯃꯤꯒꯤ ꯃꯩ ꯊꯥꯕꯁꯤ ꯆꯨꯝꯕ꯭ꯔꯥꯕ ꯑꯗꯨꯒ ꯃꯤ ꯍꯥꯠꯄꯁꯤ ꯆꯨꯝꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯂꯣꯏ ꯈꯪ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯕꯣꯔꯗꯔ ꯂꯥꯏꯠꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯨꯃꯤꯠ 2-3 ꯃꯃꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯐꯣꯔꯦꯁ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯤꯗꯣ ꯐꯣꯔꯦꯁꯇꯨꯅ ꯃꯣꯏꯗ ꯆꯤꯛꯄ꯭ꯔꯥꯕ ꯁꯨꯝꯕ ꯑꯣꯄꯟ ꯖꯤꯝ ꯑꯃꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ ꯊꯥꯔꯤꯅꯤ ꯑꯗꯨꯅ ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯨꯀꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯔꯤꯌꯦꯜꯂꯤ ꯆꯞ ꯆꯥꯅ ꯆꯥꯝꯃ ꯆꯨꯝꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯐꯣꯔꯦꯁꯁꯦ ꯃꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯀꯣ ꯐꯣꯔꯦꯁꯁꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯀꯨꯀꯤꯁꯤꯡꯒꯤ ꯌꯦꯛꯅꯕꯅꯤ ꯐꯣꯔꯦꯁ ꯎ ꯌꯥꯗꯦ ꯃꯣꯏꯗ ꯀꯣ ꯐꯣꯔꯦꯁꯁꯤ ꯎꯔꯕ ꯐꯖꯅ ꯎꯔꯝꯃꯕ ꯀꯣ ꯃꯣꯏꯁꯦ ꯊꯥ ꯑꯃ ꯂꯩꯀꯥꯟꯗ ꯈꯨꯜ ꯑꯃ ꯇꯥꯔꯝꯒꯅꯦꯕ ꯐꯣꯔꯦꯁꯁꯤ ꯎ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯂꯝ ꯌꯥꯝ ꯀꯔꯥꯝꯕ ꯀꯣ ꯀꯥꯡꯕꯨꯅꯤ ꯑꯗꯣ ꯐꯣꯔꯦꯁ ꯎꯕ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯕ ꯆꯨꯝꯃꯦ ꯈꯪꯃꯤꯟꯅꯕ ꯌꯥꯔꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯣꯏꯁꯦ ꯅꯤꯁꯥ ꯁꯥꯒꯠꯇꯅ ꯏꯔꯥꯡ ꯁꯥꯒꯠꯇꯅ ꯉꯁꯥꯏꯒꯤ ꯃꯌꯦꯛꯀꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ DGP ꯑꯣꯏꯔꯝꯕ LM ꯈꯧꯇꯦꯒ ꯚꯣꯠ ꯀꯥꯗꯕ ꯃꯤ ꯑꯃꯈꯛꯀꯤ ꯃꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯣꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯐꯪꯁꯟ ꯑꯃ ꯇꯧꯗꯣꯔꯦ ꯃꯥ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯃꯗꯨ ꯌꯥꯎꯍꯟꯗꯅꯕꯒꯤ ꯃꯆꯥꯛꯇꯨ ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏꯗꯒꯦ ꯄ꯭ꯂꯥꯟ ꯑꯃ ꯁꯨꯝ ꯇꯧꯅꯔꯛꯄꯗ ꯑꯗꯨꯒꯤ ꯊꯨꯒꯥꯏꯔꯛꯄ ꯍꯧꯔꯛꯄꯅꯦꯕ ꯊꯨꯒꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯃꯩꯁꯥ ꯃꯔꯛꯇꯨꯗꯅꯦꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯔꯦꯂꯤ ꯑꯃꯁꯨ ꯁꯤꯟꯖꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯔꯦꯂꯤꯁꯦ ꯄꯤꯁ ꯔꯦꯂꯤꯕꯨ AK ꯄꯥꯏꯔ ꯆꯠꯅꯕ꯭ꯔꯅꯦ ꯑꯗ ꯄꯤꯁ ꯔꯦꯂꯤꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏ ꯁꯤꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤ ꯀꯃꯥꯏꯅ ꯇꯧ ꯀꯩꯗꯧ ꯂꯩꯒꯦꯕ ꯀꯔꯤꯝ ꯂꯩꯍꯧꯗꯦꯕꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯗꯣ ꯃꯗꯨ ꯄꯦꯅꯥꯜꯇꯤ ꯐꯪꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ST ꯗꯅꯦꯅ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯈꯨꯠꯂꯥꯏꯁꯦ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯨꯠꯂꯥꯏꯁꯦ ꯅꯣꯡꯃꯩꯁꯦ ꯅꯣꯡꯃꯩꯁꯦ ꯁꯨꯝ ꯄꯥꯏꯔꯕ ꯑꯩꯒ ꯅꯪ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗ ꯅꯪ ꯑꯗꯨꯝ ꯉꯝꯃꯗꯕꯅꯤ ꯅꯤꯌꯣꯝꯅꯤꯀꯣ ꯑꯩ ꯂꯥꯟꯗꯕ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯔ ꯆꯠꯈꯤꯅꯦꯕ ꯀꯣ ꯅꯣꯡꯃꯩꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯃꯇꯤꯛ ꯃꯌꯦꯛ ꯌꯥꯝ ꯆꯥꯎꯖꯥꯅꯤꯀꯣ ꯃꯄꯥꯡꯒꯜ ꯁꯣꯛꯂꯤꯕ ꯃꯤ ꯀꯣ ꯁꯣꯛꯂꯤꯕ ꯃꯤꯁꯦ ꯅꯣꯡꯃꯩ ꯄꯥꯏꯔꯒꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯃꯥꯁꯦ ꯃꯨꯛꯈꯥꯏꯔ ꯆꯠꯂꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯃꯥꯏ ꯃꯄꯥꯡꯒꯜꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯥꯗ ꯅꯣꯡꯃꯩ ꯃꯌꯥꯝ ꯄꯤꯈꯠꯂꯨ ꯌꯥꯗꯕ ꯅꯣꯡꯃꯩ ꯃꯌꯥꯝꯗꯣ ꯐꯥꯒꯗꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁ ꯁꯤꯁꯇꯦꯝꯁꯦ ꯑꯃꯨꯛꯇ ꯍꯦꯟꯒꯠꯍꯜꯂꯨ ꯃꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯗꯤ ꯍꯦꯟꯒꯠꯂ ꯂꯩꯔꯝꯅꯤꯀꯣ ꯑꯃꯨꯛꯇ ꯍꯦꯟꯒꯠꯍꯜꯂꯨ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁꯀꯥꯁꯤ ꯅꯨꯡꯗꯥꯡꯒꯥꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁ ꯉꯥꯏꯔꯦ ꯄꯨꯂꯤꯁ ꯐꯦꯁꯇꯤꯚꯦꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯁꯤꯒꯤ ꯐ꯭ꯔꯤ ꯊꯥꯔ ꯊꯝꯕꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯕꯨ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯗꯕ ꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯊꯣꯛꯍꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯀꯅꯥꯅꯣꯁꯦ ꯈꯪꯉꯐꯥꯎꯗ ꯑꯗꯨꯝꯕ ꯈꯪꯉꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯐ꯭ꯔꯤ ꯊꯥꯔꯒ ꯍꯧꯖꯤꯛꯁꯨ ꯊꯝꯕ ꯍꯥꯏꯋꯦꯒ ꯆꯜꯍꯟꯕ ꯌꯥꯍꯟꯗ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯊꯕꯛ ꯑꯝꯇ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯇꯧꯗꯕꯅꯤꯅ ꯑꯗꯥꯏꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯨꯕ ꯃꯊꯧ ꯇꯥꯗꯦ ꯃꯁꯤ ꯀꯩꯅꯣꯗ ꯃꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯈꯠꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯔꯇꯤ ꯑꯃꯗꯧꯅ ꯃꯈꯣꯏꯅ ꯀꯚꯔꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯣꯠꯅ ꯃꯣꯏꯗ ꯃꯇꯦꯡ ꯑꯃ ꯄꯥꯡꯁꯤꯟꯕ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯗꯣ ꯑꯗꯨ ꯁꯧꯒꯠꯄꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ
Manipur crisis sum prolong to bani aduna khoi wari chana mathok ta de wari chana je hare se fasada mani mong malhan bai wane hana koku mina man phau buzu le tar moina press note phone ki asum bawani ngasai Manipur gi irang se center na tasayang na mana irang se lushan bagi magi wakalon si saptana le rabra magi thangoi da kai sap sap phire man le rage se na khai sengji thabak tawbde da malhan ba thabak tawi mi khoi tawri khoi lepna tawri khonari ama tawri yarani ga ama tawrani ga hakjit wari sanarani yara ba soina purani ga sumaina sanaraga lei aduna ning sa ai da thangoi sengna mana lushan ge hai tar ga di ai na ngang bu sidagi moina yam hena khangba poni da moidi adum bu sibu singa ta thok pot amani aduna fajana ada leriba law do koi india gi law se criminal justice system gi law se masi amtang fajana apply to biyo ko adugo tangai phadaga di suspension of operation se tha taruk to oraga su masi gi se hando aduga moi se kamai to ke bu akoi gi nongmei loi lokhalo natraga na moi se kai no akoi jail la natraga na concentrated camp la ke nom thamo matang pra thamo aduga targa heda lo senje bako adu targa maitai ga keno ga sami da ba ya da bari yenge tin da ba ya da bari yenge bako akoi na khali smai to na cookie gi mayam am su bako akoi ga sami na ba ko lemi na ning ba akoi ga tan ning ba imphal la ning ba mayam am le se akoi india ra khangwa chum me na isai thamni adu amana uza latest hai gadra ngarang nahan gi keno ne khoi ngarang discussion se dum tawi tang tara truksi da khoi tenopal district ki manung chana leba border pillar number 82 digina 89 boki marakta khul taruk pase mamang chai 2024 gi jun gi tang kulum doi so moi already harak rabni mogi khun taruk se mapan dagi sangak pa immigrant singna haidi refugees singna moi sona lan thokna maram maraga sona senjalak padagi moi marakta laisale moi na su masing hena yame out number oire aduga khana chena ba logi issue mayam su thoe haibagi moi complain am lakhre yangjen biu haidana adu hujikti nauna nahan se moi water festival pangthui hai asonai lakpa kuki immigrant sing hai gadra refugees sing mayam do moi khunjil en satang khunjida lechan bor mane moi kan wudi biometrics kum khar di logi mane aduna hairi besing duna moi masen khanarak pa hadi water festival toring manung sida moi masen oin khanarak padagi choktong khulgi mi sing chalaga khamdok pa chalo matam da choktong khulgi naha ma makoina pudar tan yam sang mamai phole hadar state se tere ni pan moi samra falls ki keno da rilram kem da chalak phole hai aduna rilram area maring organization ramo haiji gi maike degi moin appeal to re no mitere ne bi manung da haitare nang thang prati da che thola mina prati degi na mari ne mangane tang koni thoi sabu ke manung sida yam tu na hari ba ngasai gi illegal immigrant na traga refugees sing do mogi khul taruk sida de lehen biranu ato mohom do hondo pikro na tadi sum khana jena mayam thok tore logi su thok tore habagi wafam am lai haitare aduna si wafam lai son kamjong gi su mamang da mla election casing already phondo khibele aduna naga area sing ase yam chauna saitheng phange border area da aduna border sambal khaji hai ba center gi idea am lakpada aduna yadri se aduna adu oitar ge dekho issue se minus solve to boda ge so sida koi understanding khara ani gi hadi sambal khaba pamba kangu singa yaro ena khali indigenous population gi barak khara understanding am su mathok tari bra kar da so pudi moizu dum su etare for example sik maringi na ha ma so isini thina phubi dana kamai thami hoi masi Manipur legislative assembly da yawi ko lesio kasing na pukala bele ko kamjong gi matang da moi adu le ba thai na yellow minen le jari ba mayam sing do tangkul mayam sing do adu dagi mapane sang jala ko mitop na masing hen gre masi game na kenom to biyo se atum hairaga lai ko initian atum hairaga lai den tangkul mayam so dum hairaga lai adu kaim to dana dum lai ko ayeng o ko madagi india ga men ki magi maro le ba magi thabok mayam si yong hojik Myanmar si lan to ba le ba ama oire civil war ni ko civil war thok pa si kang khong sarin border lei ponti ko kana na ngai no kana to no lani am ta lei ponti bo lani am ta lei traba then khoi sang bo ya traba mafam ne bo sang ba ya tra me di lan to kum da kana sang do no adu india ga men da thing ga da ne india ga men ha to no india gi citizen sing matam kharagi oina ko Myanmar gi border la la ga ba kanu si khoi mai kanu gi india ga Myanmar gi border se la tho sa pa ya roi sat kanu na advisory thok ga da ne adu advisory ju thok adu gi mauta kanam tapa yadra mafam duda boundary ngaktra mafam duda kilometer tara se sang pa yani na khuin order thui ni nakan nam ti order thui ni ko adu gi nung da seliba isen du kaino yembiyo aina sangor da pot amani ataina sangor da pot amani asuna kan da lak pi ai haibane ko lak ka to mi du kanano mitop mayam du pusang gi haibane tro aduna mitop mayam na thora kan da lak sel kan da mogi festival du swai da pangthok kan da ningon da phu sei ba tore na da ko gi kangu da phu sei ba tore da soe na tro sin tro adna sigi taksak se india ga men da phu ko da india ga men da phu ko da aduga
boundary khagdamni so hai boundary lebi sinau singse Hoi. samal khabadi yaning dri Ah, hai boundary kha- makoi mari mata sing ma ma sonda leiri hai bagi wafum di lebani na hoi adu kanoni masi adum haigani mogi adum haiba pot amani ado hairaga su moina haibadu matungina thabak tawdra nataga india gi safeguard oina bagi dam thabak tawdra hai pot amala armai to mai te gi su masu na ma ma son yan ma da le akhoi su lei kasar da su pai hele lei sidi ado koi na kasar bo koi manipuri boundary ga dong hai di akhoi khade dana akhoi di khade ba ko Yes, yes. ado akhoi khaw su haide india na su khage haide ba ko adu gi pham du oi de ba hojite ka dore ngasai gi mayai ka ba drug ki lalon pham oi re adagi khulai pai ba mayam gi khulai putuk pusing gi lalon pham oi re natra adu Mi mayam laksalaga. mayam ma lakna akhoi lei ba demography da yam chong soi natra akhoi ji lei ga da lei ro da hingi da hingoi da na khana re natra mang ki da mut ki da na khana re ji suma mayam sina ne ba ko ana black ki karbar mayam pon mayam ma tore ana mukhai sambal kha da ba soya de india ka me su hai du di masagi to national now mayam lei ba to uno asumba lambi da uno hai natra hojiki abu parliament abu akhoi ek ma pass tore ko akhoi gi kanu gi visa gi matang da gi matang da ana any citizen ama india ga nataba citizen amana manipur da nataga india gi mufum da sang padam da passport yaw kadam ni visa yaw kadam ni ha ama lai grabni ko punishment lai grabni ko aduna hanakti nuairani na khali aduna somna kan da lai riba khoi gi kuki gi hagadra naga gi hagadra then nagaland te state kisu masi gi si akhoi gi swai da soi ba pot se si awa ba tari se mu jo yeng tarak pa yai ko aduna ujik taba hore sin na natra mi ma thang ya le hai sini mi top na natro ya le sin ja ad suma gi kanu sin ta da ba gi dam ta ta seng na ngam kai sambal kha ba si ai gi hingol do sa san sang da ba yeng da ba sang da ba sambal kha ba no natro Yes. ado mayam di yeng da ba mayam sang da ba saman adum chang ge por hu ge ju huja ge nu hurang ge nu natra mi hala ma seng ge ju se se nu na adu to du di adu matam ga sana ba wa le yana sa tham okay matam ga achana wali hai bagi wafum di orga su koi kulai pai basing hai gadra ma koi tongan ba dreamland ama yang pana takshan bazu leibani na maduna maram orga su public na saman khaba pama ga su asa ubo ko zama mathak ta leibana maram orga demand am leibana maram orga ma koi su saman khaning ba taraga su saman khaba yaro na dum adu da leiba male hai ba tare hoi okay political we bi am chawba dimension me am su leiri adu buji ki oina di manipur gi crisis si lochana ba khona mathok tai adu tang kun ga manga si adu hopefully oina yengbe ko ja masigi se ai wari sana ba se sana pham thoi na khali Okay. aduga moina so adum yahum thoi na khali aduga akhoi gi maitai su adu mangai adum yani na khali mo su nahan gi kenu du da saw ba khadi poi Yes. masagi khoi cultural flag to khopang na net pa khopa taw du khang Right, pa su ngai tirna adu india ka menta aduga ma so thamakado mali sipulai aduga sum wari sabani hojiti magi tongning ba demand mana haining ba mayam ma hayeng lakadu adudi kona sangada ba pot amani na sangada pot di MSA da kora tawsi haibane ba hojiki oina di asagi kudak to ya ba guys kudak to ya ba agi lambi bokti hangba yai da irang konda ba lambi hangba IDP mayum da halan ba mayum da Chakot tharangi thabak tawba. mayum da han ba su next ne ba ko Yes, yes. khwai maru oina national highway hangba se free movement ni chapa ya da ba mai tai chapa da kem tong da ba adu kulai thingalak pasu adu kulai tinggalak pasiga sigi posida yung phamore ga wari sabu sumne na khali aduga sai santok changchen gi wa sidi ko ras sahi ani hum adum sangini khoi phana hai sabni ko ai ma chatlo da po man natra IDP jing hanjan bagi se adagi IDP hanjam ba sungare matam kha changani Okay. changani di moina harga su itu yaro ba ko satpa itu yaki ba khoi chu dum satpa ningko ni kuk tong ne adu de lai ra na थाइने की हाई तारीख को कुकी के नागा की रंग थोड़ी ना नागा से कुकी की खुंदली याद है को अखोई आई लेक्चर हुए अदो खमु तोंनो बो पोसे अदुम लेने बसे से अदुम मतम की मतुंग इंधनरी इंधन कांदा याना बो पोरे अदुम नुक्सिनर कनी लेमिनर दि नुक्सिने ना नत्रा स्माइन लाकने को अदना हौजिकति आहान बगी ओइना लेबा अथिंग मयाम थमदरी सिंसी लोकथोक पचमेन स्माइन थम ओके हौजिकि ओनदि खुदा कि ओना तो या मयाम से तो मथुक ताइ मदुगि दम तो वारी सानाबदा कांगलुप अनि ना मांग थाना चंगा ग वारी सानाफम थुय हाबगी उजागी यामना फजब वाफम निजा लोसलकपसि खुगी थरम सिबु स्पॉन्सर तौबिरिबा अदुगा मणिपुगी इरांग सिना मरम ओइरगा पुमतुम तुमख्रबा खुगी मोरेद लेजरम संतोष इलेक्ट्रॉनिक हुजिकति सिंगमलि सानथेना काय लेबसिकि माइकेदा याम सम खुदुम तमजरि थैंक यू सो मच ओजा लोरने बिरुपुन मुसो अरो बिस्ता मुखन था सुखलु चरि SKTV सिमन प्रीमियम की खंजेलनी expression ni this is the expression of the people of Manipur and the state Manipur. So when you watch SKTV, when you support SKTV, you are fundamentally supporting the people of Manipur and the state Manipur. So keep supporting SKTV, keep watching SKTV, keep supporting Manipur. Thank you so much. Lengsin biro Santos Electronics Singjamai Leksang Them Lekai. ꯌꯨꯝꯒꯤ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯤꯡꯗ ꯅꯠꯇꯅ ꯂꯨꯍꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯗ ꯅꯠꯇꯅ
washing machine freeze TV na singba electronic items sing wholesale rate ta phangan baga loinena adom yumda home delivery khudong chaw su pijari Santos Electronics Singjamai Leisangthem Lekaida adom gi yumda changdraba yadraba potlamsing amadi angangi sanapot makhal suna phanghanjari adom na kariguma mobile ma mathau taraba mobile ma anobo leibi gen khanbiraba adoiba tarabadi Santos Electronics Singjamai Leisangthem Lekai miyam gi damukta thonglaw na hangdon leiri makhal khudimaki mobile khudimak phangbigani adu su kariguma adomna loan oine EMI da thibiraga lobi gi harbasu loan gi khudong sabasu pijari Santos Electronics Singjamai Leisangthem Lekai